mayam kurumjari impact news ki Manung Hutna Saturday night show da keke Thokchom mayam taram noksari ngasigi Manung Hutna Saturday night show gi asugum laba guest asi mayam na hena sakhang makhang na ba duka Sumang kumhai gi lamda du mami kumhai gi lamda thodo hendo na miyam na pamnari ba best actor gi award duka tongan tongan award la laiteng na ba du laba sakhel laba singin bakta sakhel laba makni welcome to the show Arun Yumnam ngasigi Arun Yumnam ngasigi show da taram noksari aduga khoi Arun si mamang dagi sai khoina siam tanajarak pani haitare khoi gi manung na Saturday night show da khoi da amtang unana bagi da makta dubu ngasi han ba lakpa sida han bagi mayam da introduction haitare sa si isa gi maram da khastang karamain tawba karamaina lakpa aduga Leela gi khongset aduga tongan tongan ba award ki matang lakting da introduction tang han tambi okay ai se ai gi yum si lamoi dong mamang laikai ada khoi gi ma khoi baba farmer ni khoi ichile nau mari nupi ni nupa ni aina se ani gi mathang da ai nupa ma adui mathang da ai nau pa ma adumai le aduga ada hojina mo langthawan da shim charaga le langthawan phura makong da yum da di ada baba ma le ada ai ithanda le langthawan yum completely aduga ji koi gi Arun gi si yamna Leela gi khongsa su yam leikre film gi su yam leikre ko aduga koina thengnajar ko nauna thengnar da don actor yamna matam dagi bright films ki haitare don actors ki tongan paring am su lai mamang da 2000 mamang dagi hora lak 2002 da don actor ki award su phangbi ge du masi matang da bright film gi matang haitare ko don actor matang da karamaina laki masi khongsa se hana fashion daga ntraga sigum bagi fashion parade kumba duga sumo competition da yaugi haina khalakibra duga hekta kara haitare sugum ma lak da khangong da yaugi pra karamain laki masi matang masi art ki lambi se aina yam pangwi aina angang oringi dagi horaga akhoi lamoi dong si yamna art ki haida mafam mo oya duga lamoi dong dramatic union gaina haina sapa adu drama da dei thudok yaudre direct adum Leela adum sang bane adu da angang oringi da class 5 6 first 5 dagi horaga aise akhoi imanaga chaka thidoga loir matung da chaka sar matung da akhoi gi lamoi dong gi playground khuk laiba asi je any Leela don khuding maki se charity loim tawe ado exam maya da oiba haitare adada aina samna kanda lai pa ba sajana maning dong hura laga chatlaga Leela yek jatpa adugu masum almai sum hawrki adagi aina atotoppa mayam ma ai we mayam ma chatlure haidi ai kaino class 12 lora matung da haitare graduation tawring mu timing se sida dum atop ta haidi ITI gum don mai tawdana ITI daga changdana ai training khara phangure atop we mayam chatlure haitare adaidi mayam gi album gi matam haitare album matam music album kana Ranbir Thona gi adumai tawkan ai yana han boina Ranbir Thona gi da chatlaga manglan da laktuna nangna kain taw adugi da ai yana hana khoi yamung amajit ne tamo aishomani ne adagi tamo subasi mainly tamo subasi na aise adudagi aina chatluraga haitare ne chana chatluraga tamo subasi da tamo aisu album to kumjage kaina tawraga adudagi sum horokhiba adi album dum tawre ada yamo muzika kaino na tamo aishomani ne muju help tawbiraga adum puthokre adugi hek mathang jida ayunam kaida lei tamo dia himaya da ada bright film na tamo subasi na bright film na don 2000 tu tawdoi ni nangju participate taw nung yaw sin ai ju pamjaru bu ko ni na dum yaw re adai de tamodiana ai di acting je what is acting is ek kesu khallu de ba hai ju hai ta hai tare go adai di bright film gi da don gi changu matam da moina acting khara taw godabani si taw godabni moina cha am pi thore ba adu da aina tamodiai manak ta chatle adu tamodian phadana takpire smai taw si taw adu laibuk phabadagi hai tare don actor tare 2002 da don actor tare adagi mayamna sakhang laba ma lakre aduka madutagi don actor don ko bright film gi da don actor ta ba sing saya mana film da dum moi ko film puthop da mi yahon bane ado film da hana dum khudong cha ba phangi bra Leela da hana lakhi bra karma
film je moi bright film gi di ta seng na hai ga akhoi gi nupi sing da hen emphasis pi hai di don actor rom da di pi de ba hai di celebrate ko oi bani na ko ma de nupi ga da hai di punima ju akhoi gi ai punna tamina gi ne ai gi ni khanna da ma men character pi ba aina mu yamung amajit ki kano tor sil amani di hen yahon de ba ada nupi de emphasis pi gi adudagi digital film lakpadagi khaga matek mya kha tawre adudagi Sumang Leela 2004 da aina yawba horaki Sumang Leela ji peacemaker da da khoi dajiten hauji music director oiba khoi peacemaker gi haitare president oiba mana khoi yumda laaga adum hairaba haitare khoi mada aina Sumang Leela yawning dia sai kuchen bineba hana su film da yaw pagi album da hana khongda rakhi na film da hena hawai yawzuru adumai na tawbuda adai Sumang Leela je yaw da yaroi na dum tawle takpaje adai di ai je haidi matam dugi hai tare Sumang Leela yaw sing je amana akhoi gi mina afana ka shumbu khana da porom lai hi matam dugi oina haidi adum yu nung thak to modal pang lai bagi type to ga u bu do adai di ai je akhoi mana haire meli nang matam khatang di yengo aduga yaw ga yong yengo tawre peacemaker da changu bu dai di adugo pot se ma ba cham sa gi oi pot ama ta sijina da ba yamna strict oi ba akhoi gi punna family oina laimina ba association am oiramba adudagi ngasi bu aina toke khandre ado any don khudi mukta mayam haire lila atop da yawji khote adu ai gi live ki haijaba tare adum peacemaker da adum Sumang Leela adum yawgani hayeng tu ogoju peacemaker adum toke adagi peacemaker dagi sung hong da wi award amasu best ideal kano hai tare ideal actor amoina ideal award fang ideal award oina fangre adu hairipsi khoi gi 2004 3-4 gi series hoida oiba tai natte 2004 da di Leela yawre edana ideal best ideal award sidi kaino hada Sumang Leela council na sahi 10 dol amada lengdana leiba mi se adai di mayam na ju kitang khangna ba aduguma mi oiba taragadi maji compulsory ideal award pi gane adai chahi ahum khudi transfer season ni adai di artist atopa da di amadong chat amadong don amadong hong tawdo adan Sumang Leela council na Arun nang di ideal people the matik sai Sumang Leela gi oina I think assume no na peacemaker da he hodorok pade ju tawde na 2000 ain khambada 2014 15 da phangam do malen khat 2015 da 2004 swai dagi ne mila gi kongchat da sang ki bati adu ko 2015 sai tara ma thini thoi gi kongchat lakhi bani na Sumang Leela council na so du kumba yam lemjani ngai obe watu pibi dak bani adu bu Sumang Leela gi lam sida wajati na puthok pire adu bu sai da tongan ba training hai tare khoi gi hekta changkhal laga Sumang Leela sta ari hai tar role ama heta character ama heta kumma ga heta man badu na tabani na mada tongan oja sing na met na tak na semang do male adu ko andi kana oja khoi Arun bu sembi rak pa hai tare kana da credit pining ai di credit se ta se na hai ganda ai oja biji da pijage ai di akhoi na khong thang ba thok pa hai ji ba hai tare na Sumang Leela kari no khangu da na Leela yaw sina la ga Leela yaw bu matam sida han ma kunti 4 tawe kunti 3 box se moi hana kaina ramde je moi gi khoi gi kaino tawda mi ato to pa loi ma changing kha taw gi ba hai tare ko adu kunti 4 sida ai khoi je punna tamoyai ne tarubin ro ne tawraga oja bijit na hak to tha amaga numit 10 ga mari ni tamme sigi Leela se kunti 4 se adi anong ngata khoi angang ata changak pani na ne ado oja bijit na as khupak na tha ji lukham ji da ti yawana horaki da honare eba yamna adai di akhoi gi kaino akhoi inau pa jo sisi har second tamme matam da yumnam kai lei bu da ai haidi akhoi gi imung su yamna kaino oi da bani na ko akhoi gi stop ta matam da hai tare stop ta thong na adai di hoi lanten no tawraga ai sona ga stop so toro chak thongi ni akhoi nau pa na lai pa aina chak thongi ni thonga somna kan side ta script to my party ni so I toro sona kana sak thong ba ato ke manu hona rakhi yamna warakhi ade ato pada aikoina oja biji si nataba ato ba koi spoken gi english ki akoi gi tabobi gi nupi akoi itai mam lai haidi aina english ngang iba kaino gi foreigners ha bane ba aduda aina tape recorder ram toroga itai me manakta satle
इतै मसी सुमाय सुमाय हाइदे अमेरिकन लैंग्वेज से ब्रिटिश लैंग्वेज का माई तौदीनो माना फजना माई इंग्लिश की लेक्चरर ने कोई ताबी इतै मसे अदा माना सुमाय सुमाय ngang सुमाय सुमाय ngang तौबदई अदे ओजा बिजनेस सु अखोइना थवाय याव उबुदुदको माना सु जुकी मतिक ताय ओजा बिजनेस ख्वाइदगी नुसिजबजे अइनसु अयाम हेलंगने कल अइनने पंगहंग हंगबजे अइदि याम इकाइगंदेबा हंगब कनबसिना खंगनिंगब हेनबदुननेबा अदुनी अदुमाइना तौरखी यामना वाना हौरखी अदुबु ngasiगी स्टेज सिदा आदि सुमांग लीलागी मयामना खितक दोइसु आई मिंग खंगबिरिसे मतमदु होनरकपगिने आई अदुमाइना ओजा बिजित क्रेडिट थमजगे याम होनरखिबा अदुबु 2004 이 군티 세리즈주 야 마밍 sakki bai tare series 9 lakhiba adugum lela paringam ne du 2004 gi koi kunti series kunti 4 dani haiba hamba aduda khudong sa phangi bane ba adu foreigner ma sabagi koi gi act phangi ba hai tare adu ningchang badai lo choi dan lerang gani madu kari no da ahan ba kungi bali la adu yam na kan na kre yam hona ki ba wak to ki bali la mo ibni na pusi ahan bali la am so gi na dialogue yam phajaba amtang koi mayam da yeng video mayam da thambi raga yam nungai ni madu ningchang ga yam kui gre bu ko तो हाइफेट मती खक्तंग हाइतारे अखोगी अइना मणिपुर लाकांद अखोई लोन खोई खोई हाइतारे अददा अखोगी बीसीएस ना कुमी एलिजाबेथ तांखुन कइनोगी हाइदी तांखुन निंगोने मागी कइनोसिना मासे हौजी कैरेक्टर से हाइतारे बीसीएस ना कुमी से अदो आइगा नुसिनाबा हाइतारे अदुदा लोकताक पाता कोइबा लाकपा माना पुबीदना अदुदा रोमांटिक ओइ मसेना खंते काउदि काउरे दु जस्ट आई याम तेंतक ना मयाम दा रोमांटिक ओइबा सिननी खल्लगा मयाम जु येंगी बनी अदुगी ओ डायलॉग तो तेंतक ना थमिर मु काउरु काउना एलिजाबेथ यो हांगलबा लमहांग द पाइबा माइगिटरी बात सि उरगा आइदि थमोइसि यामना तनिकले नंग अगी इनाक लेबसीना हेना नुंगाइबदि फावबुनि एलिजाबेथ लाओ नंग अगी इनाक लाओ ने एलिजाबेथ काउरे या फसे नुंसिबा सिंग सेगल सागी मतंग सेगल गिदो यस अदुगी मतंग दु यामना कुंती गी सीरीज सिसु यामना मयामना पामनगी भाई तारे मतम लाकिबने अदुबो लीलागी मरक सिदा हाई तारे लासिकी ममांग दसु कोइ फिल्म गी बती गम लेरमे फिल्म सु दुम लीलागा तुना दुम चमिना बा याबर करमाइन तवी मसि अदुम चमिना बा या दो समथिंग अखोगी करी हाई तारे अखोगी फिल्म की सर्कल दा हाइजब तारे अखोगी चमिना मदम खरी या वाय दे अयामना ngasi उदु सुमांग लीला सुमाइ तोरो कानसिदा अइना फिल्म द हेना इनफेसिस अइना पीबो ngamdrise अदुमाइना तवे हाइदी सुमांग लीला इज द आर्टिस्ट प्ले नेना अदि फिल्म इज द डायरेक्टर प्ले ने डायरेक्टर फत्रगदी फिल्म ददी यादे एनी आर्टिस्ट फना हैरगसु डायरेक्टर की पोत लोइ लैय द सुमांग लीला दि आर्टिस्ट अखोइना सोइ सानागदम मपुंग मै बगनो दो बैकबोन आर्टिस्ट दो पुबनिना अदुना ngasiबो आइना फिल्म तोरपो मतमदा आइगी लाइबक ख्वाइदगी फगिबा फिल्म जे कोइ नंगतने हेली कोइ तामो ओकेना माक्समना तोबने अदुदा फिल्म दो नम्म मतम राजस्थान सत्कांद हान बसिन हाइतदना मया चौधरी आइगा तौबदा एक्टिंग हाइतदना हाइतारेने अदे कोन अदि सम केनो तौरगा नंगतने हेलिस मयामना सुम याम पामनगी बदु मोइगी मदुदा अखोइगे रणबीर थोनानो सकपा नंगतने हेलि बै सैदो यामना नंबर अमा याम पामना बिग नंबर अमा ओइ अदुबु सागी सुम हाइनाबदा हाइतारे अरुण गी केनोसी ओवरऑल लीला की एक्टिंग अमसु फिल्म की एक्टिंग अनि सी मतमदा फिल्म की एक्टिंग दि लीला की एक्टिंग हेना मोंग ताइ से लोइ हाइने मसी मथान दि करी हाइबिनी यार मदु दु सुमे मयामना सु अइगोन सुम हाइ नंग दि फिल्म तौरनु दा कइनो दोइना सुमांग लीला दोइना दुम चलो अदुदने हेले अदुदम हाइ अदो अइना खंजबदा तसेन हाइगन अइगोन डायरेक्टर से खरा अफबा अमनी अइगी कैरेक्टर अफबा अमनी पीबीओ तसेन हाइगन फिल्म सर्कल दसु मनुंग दा खरा लैनरीब मयाम हाइदी अखोइबु पुथोकनिंद्रगसु अमा तौद्रगसु प्रॉब्लम खरा दि लैयेबको आइजु मगाय अखोइना सेन पाइ तारगद आइजु प्रोड्यूसर ओइगे आइजु कैरेक्टर अम खक तौरगा अफाव डायरेक्टर अम खक्तंगा अइगोंद अइना नीअगा अइना पामजरिब आई एक्टिंग तो मतमदा आई तसेन कीदेब हौजिक केनो तौरि मयाम सिंगसिदा आइदी सुमांग लीलादा अखोइना एक्सपीरियंस मयाम ओजा बिजिना अइना प्राउडली ओइजब नचदेको मयामना हाइबिबा मयाम सिंगदा सुमांग लीलादा इसाना इसागी मतिंग फुक्तोगा तौबंगबा कैरेक्टर दो हेति यादा हो कैरेक्टर दो आइगी दमकता एक इरगा हाइदे अइना ngamjaba लेवल भावबदा ngamdaba phawbada aina honnaraga taw poto adu film da ju aingond character fadama bibiyo
ꯗꯥꯏꯔꯦꯛꯇꯔ ꯐꯕ ꯑꯃ ꯄꯤꯌꯣꯕ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯅꯕ ꯑꯐꯥꯎꯕꯗꯨ ꯑꯣꯏꯕ ꯉꯝꯃꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯃꯛꯄꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯑꯔꯨꯟꯒꯤ ꯐꯤꯂꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝ ꯃꯌꯥꯝ ꯌꯦꯡꯉꯛꯄꯗ ꯑꯔꯨꯟꯅ ꯃꯌꯥꯝ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯗꯒꯤ ꯇꯥꯔ ꯆꯠꯄꯗꯤ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯂꯤड ꯔꯣꯜ ꯂꯧꯕ ꯑꯗꯨꯒ ꯑꯗꯩ ꯁꯄꯣꯔꯇꯤꯡ ꯔꯣꯜ ꯂꯧꯕ ꯏꯚꯟ ꯀꯣꯃꯤꯛ ꯔꯣꯜ ꯂꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯣꯃꯤꯛ ꯔꯣꯜ ꯂꯧꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯔꯦ ꯐꯤꯂꯝꯗ ꯑꯣꯏꯔ ꯃꯥꯅꯦ ꯀꯣꯃꯤꯛ ꯔꯣꯜ ꯂꯧꯕꯒꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯃꯣꯜ ꯐꯤꯕꯧꯒꯤ ꯐꯤꯕꯧꯒꯤꯗ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯀꯣꯃꯤꯛ ꯔꯣꯜ ꯂꯥꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯂꯤꯂꯥꯒꯤ ꯇꯝꯈꯤꯕ ꯃꯌꯥꯝ ꯍꯩꯈꯤꯕ ꯃꯍꯩ ꯃꯌꯥꯝꯗꯨꯅ ꯌꯥꯝ ꯀꯥꯟꯅꯔꯛꯄ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯨꯟꯗ ꯍꯤꯔꯣꯒꯤ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯍꯤꯔꯣꯒꯤ ꯔꯣꯜꯁꯤꯅꯦ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯗꯨꯕꯨ ꯍꯤꯔꯣꯒꯤ ꯔꯣꯜꯁꯨ ꯐꯪꯗ꯭ꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯁꯥꯔꯛꯄꯗꯗꯤ ꯄꯪꯂꯣꯞ ꯂꯣꯞꯄꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯀꯣꯃꯤꯛ ꯔꯣꯜ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯐꯤꯜ ꯇꯧꯏ ꯏꯁꯥꯗ ꯑꯁ ꯀꯣꯃꯤꯛꯁꯤ ꯇꯁꯦꯡꯅ ꯍꯩꯖꯗꯕꯅꯦꯕ ꯑꯗꯨꯕꯨ ꯅꯦꯆꯔꯦꯂꯤꯁꯇꯤꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯏꯔꯛꯏꯕ ꯁ꯭ꯀ꯭ꯔꯤꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯕ꯭ꯂꯤꯛꯅ ꯅꯣꯛꯆꯕꯒꯤ ꯋꯥꯅꯦꯕ ꯑꯩꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯏꯟꯚꯣꯜꯞ ꯇꯧꯁꯤꯜꯂꯒ ꯑꯩꯒꯤ ꯑꯦꯛꯇꯤꯡꯗꯨ ꯇꯧꯖꯕꯅꯦ ꯑꯗꯣ ꯏꯔꯛꯇ꯭ꯔꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯍꯣꯏ ꯁ꯭ꯀ꯭ꯔꯤꯞꯇꯨꯁꯨ ꯕꯦꯁ ꯇꯧꯔꯤ ꯑꯗꯣ ꯕꯠ ꯑꯩꯒꯤꯁꯨ ꯏꯟꯚꯣꯜꯞ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯁꯥꯒꯠꯆꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯖꯈꯤꯕꯅꯤ ꯑꯗꯣ ꯄꯕ꯭ꯂꯤꯛꯅ ꯅꯨꯡꯉꯥꯏꯕ ꯀꯣꯃꯦꯗꯤꯌꯟ ꯑꯣꯏꯅꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯗ ꯀꯣꯃꯤꯛꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯩꯇꯩ ꯃꯊꯛꯇ ꯀꯣꯃꯤꯛꯀꯤ ꯀꯩꯅꯣꯁꯨ ꯁ꯭ꯇꯥꯏꯜꯁꯤꯁꯨ ꯇꯣꯉꯥꯟꯕꯅꯤꯅꯕꯀꯣ ꯑꯦꯅꯤꯋꯦ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯃꯔꯤ ꯄꯣꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯏꯅꯥꯎꯄꯥ ꯑꯃꯁꯨ ꯂꯩ ꯏꯅꯥꯎꯄꯥꯗꯨꯒ ꯌꯥꯝ ꯋꯥꯅ ꯔꯦꯟꯇ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯂꯤꯂꯥꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯂꯤꯂꯥ ꯄꯥꯔꯛꯄ ꯂꯥꯜꯇꯦꯟ ꯊꯥꯜꯂꯛꯄ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯗꯤ ꯇꯝꯃꯝꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯇꯝꯕꯤꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯌꯨꯝꯅꯥꯝ ꯕꯤꯍꯥꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯏꯕꯦꯆꯧꯕꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯁ꯭ꯇꯦꯞ ꯃꯣꯝ ꯑꯃ ꯂꯧꯔꯦ ꯀꯅꯥꯃꯨꯛ ꯂꯩꯇꯕ ꯑꯩꯈꯣꯏ ꯌꯨꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯣ ꯊꯣꯏꯕꯤ ꯀꯧꯏ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯂꯩꯃꯤꯟꯅꯔꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯁꯅꯨ ꯕꯠ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩꯗꯤ ꯄꯥꯟꯕꯤꯔꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯏꯁꯥ ꯌꯥꯝꯅ ꯁꯤꯡꯒꯜ ꯂꯥꯏꯐ ꯑꯣꯏꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯄꯜ ꯂꯥꯏꯐ ꯆꯪꯕꯤꯔꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯁꯤꯡꯒꯜ ꯂꯥꯏꯐꯅꯤ ꯁꯤꯡꯒꯜ ꯂꯥꯏꯐꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯔꯦꯟ ꯃꯈꯥꯗ ꯌꯥꯝꯅ ꯋꯥꯍꯪ ꯃꯌꯥꯝꯁꯨ ꯂꯩ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯍꯥꯁꯤꯡ ꯌꯥꯝ ꯉꯥꯎꯅꯔꯤꯕ ꯑꯦꯛꯇꯔ ꯑꯃꯁꯨ ꯂꯤꯂꯥꯗꯁꯨ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤꯅ ꯃꯗꯨ ꯃꯌꯥꯝꯅꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯅꯤꯡꯉꯝꯒꯅꯤ ꯑꯗꯣ ꯃꯁꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯥꯔꯗꯤ ꯁ꯭ꯇꯦꯖ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯛꯇ꯭ꯔꯤ ꯉꯁꯥꯏ ꯗꯣꯟꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐꯇ ꯑꯗꯨꯒ ꯌꯧꯔꯛꯑ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯂꯤꯂꯥꯒꯤ ꯂꯝ ꯆꯪꯈꯠꯂꯛꯄ ꯐꯤꯂꯝꯒꯤ ꯂꯝ ꯆꯪꯈꯠꯂꯛꯄ ꯁꯤꯒꯨꯝꯕꯒ ꯂꯩꯈꯤꯕ꯭ꯔꯥ ꯑꯗꯩ ꯑꯅꯤꯃꯛ ꯄꯥꯁꯟꯅꯔꯒ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯂꯩꯒꯤ ꯃꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕ ꯇꯥꯏꯃꯤꯡꯗꯨꯗꯒꯤꯅꯤ ꯑꯩꯅ ꯀꯩꯅꯣ ꯂꯤꯂꯥꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯌꯥꯎꯔꯛꯏꯁꯦ ꯑꯩꯅ ꯁꯦꯀꯦꯟ ꯏꯌꯥꯔ ꯀꯥꯔꯛꯄ ꯇꯥꯏꯃꯤꯡꯗ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯁꯤꯗꯅꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯅꯗꯤ ꯌꯥꯝꯅ ꯃꯁꯇꯔꯒ ꯂꯣꯏꯍꯟꯅꯤꯡꯗꯅ ꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯝ ꯍꯣꯠꯅꯕ ꯀꯟꯕ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯒꯤ ꯑꯃꯨꯛ ꯄꯨꯗꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯆꯥ ꯃꯔꯤꯁꯦ ꯊꯥꯛꯂꯛꯄꯗꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯁꯤꯗ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯇꯝꯕ ꯃꯇꯝꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦꯅꯒ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤ ꯂꯩꯇꯕꯗꯒꯤ ꯃꯅꯥꯒꯤ ꯁꯅꯥꯒ ꯀꯥꯏꯊꯣꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯄꯤꯕꯥ ꯑꯅꯤꯁꯤꯗ ꯃꯤ ꯑꯣꯏꯔꯒꯗꯤ ꯀꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯏꯃꯥꯗꯨ ꯏꯃꯥꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯩꯔꯣꯏ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯞꯄꯒ ꯀꯣꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏ ꯅꯪꯗꯤ ꯏꯃꯥꯅ ꯄꯣꯛꯄꯒꯤ ꯂꯃꯟ ꯇꯣꯟꯗ꯭ꯔ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯔꯣꯀꯣ ꯀꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗ ꯑꯩꯁꯨ ꯀꯞꯄꯦ ꯑꯗ ꯏꯃꯥꯗꯨꯁꯨ ꯑꯩ ꯉꯁꯤꯐꯥꯎꯗ ꯏꯃꯥꯅ ꯍꯌꯦꯡ ꯂꯩꯔꯣꯏ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛ ꯑꯩꯅ ꯏꯃꯥ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅ ꯇꯧ ꯀꯥꯟꯗꯨꯗ ꯀꯣꯝꯂꯥ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏ ꯀꯣꯝꯂꯥꯁꯤ ꯅꯒꯥꯝꯄꯥꯟꯗꯒꯤ ꯀꯣꯝꯂꯥ ꯀꯦꯖꯤ 2 ꯄꯨꯔ ꯆꯠꯂꯦ ꯑꯗ ꯏꯃꯥꯗꯣ ꯑꯃꯐꯥꯎ ꯆꯥꯈꯤꯗꯦ ꯑꯩꯅ ꯑꯃꯈꯛꯇꯪ ꯏꯟꯕ ꯃꯇꯝꯗ ꯆꯥꯈꯤꯗꯦ ꯑꯗꯩꯗꯤ ꯃꯣꯔꯅꯤꯡꯗꯨꯗ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯕꯥꯕꯨ ꯕꯖꯥꯔꯗ ꯂꯩꯈꯤꯗꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯩꯗꯤ ꯑꯦꯅꯤ ꯐ꯭ꯂꯦꯚꯔ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯣꯝꯂꯥ ꯑꯣꯔꯦꯟꯖꯀꯤ ꯐ꯭ꯂꯦꯚꯔ ꯑꯗ ꯑꯣꯔꯦꯟꯖꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯪꯈ꯭ꯔꯔꯣꯏꯅ ꯑꯩ ꯉꯁꯤꯐꯥꯎ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯆꯥꯗ꯭ꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯁꯤꯟꯅꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯅꯍꯥꯛꯀꯤ ꯏꯃꯥꯒꯤ ꯂꯃꯟ ꯇꯣꯟꯗ꯭ꯔꯕ ꯃꯆꯥꯗꯨ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯝꯕ ꯃꯤꯀꯨꯞꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩꯅ ꯍꯦꯟꯅ ꯑꯃꯨꯛ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯤꯁꯤꯅ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯄꯣꯠꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯦꯗꯀꯣ ꯂꯃꯟꯇꯣꯟ ꯃꯆꯥ ꯑꯣꯏꯔꯣ ꯑꯗꯣ ꯏꯆꯥꯁꯤꯡꯅ ꯉꯁꯤ ꯄꯩꯁꯥ ꯊꯣꯛꯑꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯏꯃꯥꯗꯤ
ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯟꯗꯦꯒ ꯍꯥꯏꯔꯀꯥꯟꯗ ꯄꯣꯠꯇꯣ ꯅꯨꯡꯁꯤꯕꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟ ꯏꯃꯥꯗ ꯄꯤꯖꯅꯤꯡꯕ ꯑꯗꯨ ꯐꯥꯎꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯐꯪꯍꯧꯗꯕꯗꯤ ꯄꯦꯟꯗꯕꯗꯤ ꯃꯤꯑꯣꯏꯕꯁꯤ ꯄꯦꯟꯗꯕꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯂꯩꯒꯗꯕ ꯃꯤꯀꯨꯞ ꯑꯁꯤ ꯑꯗꯨꯕꯨ ꯃꯗꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯈꯜꯂꯨꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯈꯜꯂꯨꯕꯅꯁꯨ ꯃꯗꯨ ꯍꯦꯟꯅ ꯊꯧꯗꯥꯡ ꯄꯥꯡꯕ ꯉꯝꯗꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯒꯗꯤ ꯃꯗꯨꯁꯨ ꯈꯤꯇꯪ ꯀꯥꯎꯕꯁꯨ ꯑꯗꯨꯝ ꯑꯀꯥꯎꯕꯒꯤ ꯃꯊꯧ ꯇꯥꯕ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯃꯛꯄꯨ ꯀꯥꯎꯕꯗꯤ ꯉꯝꯃꯣꯏ ꯏꯃꯥꯅ ꯅꯨꯡꯁꯤꯕ ꯏꯃꯥꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯡꯁꯤꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡꯁꯤꯒꯤ ꯅꯥꯊꯩꯔꯀꯥꯟꯗ ꯂꯤꯂꯥꯒꯤ ꯄꯔꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯔꯨꯟꯅ ꯐꯪꯕꯤꯔꯤꯕ ꯑꯦꯋꯥꯔꯗ ꯃꯌꯥꯝꯁꯤ ꯌꯥꯝ ꯇꯥꯡꯕ ꯑꯦꯋꯥꯔꯗ ꯏꯚꯟ ꯍꯧꯖꯤꯛꯐꯥꯎꯗ ꯗꯤꯔꯦꯛꯇꯔꯒꯤ ꯁ꯭ꯇꯦꯖꯇ ꯐꯥꯎꯕ ꯀꯥꯈꯠꯂꯒ ꯂꯤꯂꯥꯒꯤ 2004ꯗꯒꯤ ꯂꯥꯛꯄ ꯂꯤꯂꯥꯒꯤ ꯈꯣꯡꯆꯠꯁꯦ ꯆꯍꯤ 15 ꯈꯣꯡꯆꯠꯁꯦ ꯂꯤꯂꯥ ꯗꯤꯔꯦꯛꯇꯔ ꯐꯥꯎꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯏꯁꯥꯅ ꯑꯦꯛ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯗꯤꯔꯦꯛꯇꯔ ꯑꯗꯨꯒ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯅꯠꯇꯕ ꯂꯤꯂꯥ ꯀꯌꯥꯃꯨꯛꯇꯤ ꯄꯨꯟꯅ ꯄꯥꯡꯈꯠꯄ ꯑꯦꯛ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯋꯥꯔꯗ ꯀꯌꯥꯃꯨꯛ ꯃꯁꯤꯗ ꯂꯧꯕꯤꯈ꯭ꯔꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯑꯁ ꯌꯥꯝꯗꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯊꯤꯕꯗꯤ ꯉꯝꯃꯔꯣꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯤꯂꯥ ꯀꯌꯥꯃꯨꯛ ꯆꯥꯝꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯃꯨꯛ ꯆꯥꯝꯃꯨꯛꯇꯤ ꯐꯥꯔꯝꯒꯗꯧꯗꯤ ꯃꯥꯟꯗꯦ ꯑꯩꯅ ꯈꯟꯕꯗ ꯍꯥꯏꯗꯤ ꯆꯍꯤ 13 ꯑꯩꯁꯨ ꯈꯟꯕꯗ 51 2 ꯁ꯭ꯋꯥꯏꯃꯨꯛ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯊꯦꯡꯒꯥꯏꯅꯔ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯑꯦꯋꯥꯔꯗꯇꯤ ꯀꯌꯥꯃꯨꯛ ꯃꯁꯤꯗ ꯑꯦꯋꯥꯔꯗꯁꯦ ꯑꯩꯅ 2005ꯗ ꯔꯦꯁꯇꯥꯐꯦꯟ ꯑꯗꯨꯗ ꯑꯩ ꯁꯦꯀꯦꯟ ꯕꯦꯁ ꯑꯦꯛꯇꯔ ꯇꯥꯏ ꯑꯩꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯃꯦꯀꯔꯒꯤ ꯑꯍꯥꯟꯕ ꯊꯣꯛꯄꯅꯦ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯁꯤ ꯏ ꯇꯥꯒꯩ ꯁꯥꯟꯅꯕꯅꯦ ꯁꯤꯗ ꯅꯥꯇꯣꯟꯗ ꯏ ꯇꯥꯏ ꯍꯥꯏꯗꯤ ꯔꯦꯁꯇꯥꯐꯦꯟꯁꯦ ꯌꯥꯝ ꯐꯨꯗꯣꯛꯅ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯇꯝꯗꯁꯨ ꯌꯥꯝ ꯄꯥꯝꯅꯕ ꯑꯗꯨꯒ ꯐꯣꯔꯦꯟꯒꯤ ꯀꯩꯅꯣꯝꯃꯒ ꯑꯦꯂꯤꯃꯦꯟ ꯑꯃꯈꯛ ꯂꯥꯛꯄ ꯃꯇꯝ ꯅꯤꯡꯇꯝꯕꯒꯤ ꯏꯍꯧꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗ ꯌꯥꯝ ꯆꯥꯅꯕ ꯂꯤꯂꯥꯁꯨ ꯑꯣꯏꯈꯤꯕ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯏ ꯇꯥꯒꯩ ꯁꯥꯟꯅꯕꯅꯦ ꯑꯗꯣ ꯁꯦꯀꯦꯟ ꯕꯦꯁ ꯑꯦꯛꯇꯔ ꯄꯤꯔꯛꯑꯦ ꯃꯣꯏꯅ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯊꯪꯗꯩꯗꯤ ꯃꯊꯪ ꯁꯨꯝ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯄ ꯃꯇꯝꯗ ꯏꯅꯝꯃ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯏꯕ ꯏꯅꯝꯃꯁꯤꯗ ꯕꯦꯁ ꯑꯦꯛꯇꯔ ꯇꯥꯏ ꯑꯗ ꯑꯦꯋꯥꯔꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯂꯧꯔꯦ ꯍꯥꯏꯗꯤ ꯏꯅꯝꯃꯁꯤꯗ ꯃꯊꯪꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯁꯦꯀꯦꯟ ꯕꯦꯁ ꯑꯦꯛꯇꯔ ꯇꯥꯏ ꯑꯗꯒꯤ ꯊꯔꯣꯏ ꯑꯍꯥꯟꯕꯩ ꯃꯍꯥꯎ ꯑꯅ ꯑꯃꯁꯨ ꯂꯩꯀꯣ ꯊꯔꯣꯏ ꯑꯍꯥꯟꯕꯩ ꯃꯍꯥꯎꯁꯤꯅ ꯑꯩꯁꯨ ꯑꯦꯛꯇꯔ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯂꯤꯂꯥꯗ ꯕꯦꯁ ꯑꯦꯛꯇꯔ ꯁꯦꯀꯦꯟ ꯕꯦꯁ ꯑꯦꯛꯇꯔ ꯅꯠꯇꯕ ꯑꯗꯨꯒ ꯗꯤꯔꯦꯛꯇꯔ ꯑꯦꯋꯥꯔꯗꯀꯗꯤ ꯐꯪꯕ ꯂꯩꯔꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯗꯤꯔꯦꯛꯇꯔ ꯑꯦꯋꯥꯔꯗꯇꯤ ꯐꯪꯗꯦ ꯑꯩꯗꯤ ꯑꯩꯈꯣꯏꯁꯦ ꯅꯧꯔꯤꯕꯅꯤꯅ ꯁꯨꯝ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯖꯥ ꯕꯤꯖꯤꯠꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯔꯝꯃꯤꯕ ꯍꯥꯏꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯈꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯤꯁ ꯃꯦꯀꯔꯒꯤ ꯑꯣꯏꯕ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯈꯔ ꯉꯝꯖꯕ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯑꯗ ꯑꯩꯅ ꯍꯦꯟꯅ ꯍꯩꯔꯨꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯀꯃꯥꯏꯅ ꯗꯥꯏꯔꯦꯛꯇꯔ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯂꯥꯔꯅꯔ ꯁ꯭ꯇꯦꯖꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯇꯝꯃꯤ ꯃꯣꯏ ꯑꯍꯟꯁꯤꯡꯗ ꯑꯗꯨꯝ ꯑꯍꯟ ꯃꯌꯥꯝꯗ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯍꯪꯉꯦ ꯀꯃꯥꯏ ꯇꯧꯕ ꯑꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣꯗꯁꯨ ꯊꯔꯣꯏ ꯑꯍꯥꯟꯕ ꯐꯥꯁ ꯇꯥꯈꯤꯕꯗꯣ ꯑꯩꯅ ꯑꯦꯁꯤꯁ ꯇꯧꯕꯅꯦ ꯑꯗꯩꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯣꯖꯥ ꯃꯅꯥꯎꯕꯤꯒꯤ ꯑꯃꯨꯟꯕ ꯎꯍꯩꯗꯅ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩ ꯗꯤꯔꯦꯛꯁꯟ ꯇꯧꯖꯕꯅꯦ ꯑꯗꯨꯗ ꯅꯤꯡꯊꯝ ꯐꯦꯁꯇꯤꯚꯦꯜꯗ ꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯤꯂꯥꯒꯤ ꯀꯩꯅꯣꯁꯤꯗ ꯂꯤꯂꯥꯒꯤꯗꯤ ꯌꯥꯝ ꯃꯥꯏ ꯄꯥꯛꯑꯕ ꯑꯦꯛꯇꯔ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯁꯛꯈꯪꯃꯤ ꯑꯗꯣ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯒꯤꯗꯣ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯔꯤ ꯊꯝꯕꯤꯔꯤ ꯐꯤꯂꯝꯒꯤꯁꯤ ꯈꯤꯇꯪ ꯍꯦꯟꯅ ꯑꯩꯅ ꯏꯁꯥꯅ ꯇꯧꯖꯅꯤꯡꯕ ꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯈꯛ ꯌꯥꯎꯏꯅ ꯍꯥꯏꯈꯤꯕ ꯂꯩꯕꯅꯤꯅ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯏꯁꯥꯅꯒ ꯗꯤꯔꯦꯛꯁꯟ ꯄꯤꯖꯔꯒ ꯏꯁꯥꯅꯒ ꯑꯦꯛꯇꯔ ꯑꯣꯏꯔꯒ ꯐꯤꯂꯝꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏ ꯄꯥꯛꯅ ꯄꯨꯈꯠꯂꯝꯒꯦ ꯀꯥꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯥꯝ ꯂꯩꯌꯦ ꯍꯧꯖꯤꯛꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯒꯤꯅꯦ ꯑꯗꯣ ꯑꯩ ꯌꯨꯝ ꯁꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩ ꯑꯗꯨ ꯂꯣꯏꯔꯒꯗꯤ ꯑꯩꯁꯨ ꯐꯤꯂꯝꯒꯤ ꯁꯔꯀꯜꯗ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯈꯟꯖꯕ ꯋꯥꯈꯜꯂꯣꯟ ꯈꯔꯗꯤ ꯂꯩꯖꯔꯤ ꯑꯥꯔꯠꯄꯨ ꯄꯥꯝꯖꯔꯛꯄꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯥꯔꯠꯁꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯑꯥꯔꯠꯁꯤꯗꯤ ꯐꯖꯅ ꯌꯣꯛꯈꯠꯂꯒ ꯊꯝꯃꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯃꯃꯤꯡ ꯃꯌꯥꯝꯁꯨ ꯄꯟꯖꯔꯤꯀꯣ ꯑꯗꯣ ꯂꯤꯂꯥꯁꯤꯒꯤ ꯃꯌꯥꯝ ꯂꯥꯛꯄ ꯏꯅꯝꯃ ꯂꯩꯔꯦ ꯑꯗꯒꯤ ꯊꯔꯣꯏ ꯑꯍꯥꯟꯕꯩ ꯃꯍꯥꯎ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯒꯤ ꯑꯃꯨꯟꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯥꯅ ꯄꯥꯝꯖꯅ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯗꯤꯔꯦꯛꯇꯔ ꯅꯠꯇꯕꯅꯤꯀோ ꯍꯥꯏꯁꯦ ꯑꯦꯛ ꯇꯧꯈꯤꯕ ꯂꯤꯂꯥꯁꯤ ꯈꯔꯗꯤ ꯌꯥꯝꯃꯤ ꯂꯣꯏꯅꯃꯛ ꯄꯥꯝꯖꯅꯗꯤ ꯇꯧꯈꯤꯕꯅꯤ ꯄꯥꯝꯖꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯅ ꯇꯧꯕ ꯌꯥꯎꯔꯝꯒꯅꯤ ꯀꯔꯤ ꯂꯤꯂꯥꯅ ꯑꯣꯏꯕꯤ ꯃꯁꯦ ꯃꯁꯤ ꯑꯌꯥꯝꯕꯅꯅꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯤꯃꯅ ꯄꯥꯝꯖꯩ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯝꯈ꯭ꯔꯕꯅꯤ나 ꯍꯥꯏꯗꯤ ꯂꯤꯂꯥꯁꯤꯗ ꯑꯩꯗꯤ ꯌꯥꯝꯅ ꯁꯤरिꯌꯁ ꯑꯣꯏꯔꯒ ꯇꯧꯖꯩꯌꯦꯕ ꯑꯩ ꯀꯦꯔꯦꯛꯇꯔ ꯄꯤꯔꯛꯏꯕ ꯄꯣꯠꯁꯤꯗ ꯑꯩ ꯔꯦꯁꯇꯥꯐꯦꯟꯁꯤ ꯑꯩ ꯌꯥꯝ ꯌꯥꯝꯅ ꯊꯋꯥꯏ ꯍꯥꯔꯠ ꯑꯦꯟ ꯁꯣꯜꯗ ꯑꯩ ꯂꯤꯂꯥ ꯁꯥꯟꯅꯖꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯒꯨꯁꯃꯧꯒꯤ ꯈꯨꯗꯣꯜ ꯑꯗꯩꯗꯤ ꯃꯊꯪ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯩ ꯑꯔꯨꯕ ꯏꯆꯦꯜ ꯑꯗꯩꯗꯤ ꯁꯨꯝ ꯄꯥꯝꯖꯕ ꯂꯤꯂꯥ ꯐꯥꯎꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯦꯔꯦꯛꯇꯔ ꯑꯇꯣꯞꯄ ꯑꯝꯗꯁꯨ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯆꯥꯒꯤ ꯈꯨꯖꯤ ꯃꯥꯎꯒꯤ ꯄꯤꯖꯥꯁꯨ ꯂꯩꯔꯤ ꯄꯤꯖꯥ ꯑꯗꯒꯤ ꯂꯩꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯂꯤꯂꯥꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯇꯧꯈꯤꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯒꯤ ꯂꯤꯂꯥꯗꯨꯁꯨ ꯑꯗꯨꯝ ꯑꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ
ꯍꯟꯗꯛꯀꯤ ꯃꯣꯅꯥꯂꯤꯁꯥꯒꯤ ꯄꯣꯠꯁꯤꯗ ꯑꯩ ꯀꯦꯔꯦꯛꯇꯔꯗ ꯑꯃꯈꯛ ꯆꯦꯟꯖ ꯇꯧꯈꯤ ꯑꯗꯩ ꯆꯥꯒꯤ ꯈꯨꯖꯤꯗꯁꯨ ꯆꯦꯟꯖ ꯇꯧꯈꯤ ꯍꯥꯟꯅ ꯁꯨꯝ ꯀꯩꯅꯣꯅꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯍꯦꯔꯣ ꯑꯃꯅꯤꯅ ꯍꯥꯏꯔꯒ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯗꯤ ꯃꯦꯟ ꯑꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯦꯔꯦꯛꯇꯔ ꯆꯦꯟꯖ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯟꯗꯛꯀꯤ ꯃꯣꯅꯥꯂꯤꯁꯥꯗꯁꯨ ꯆꯦꯟꯖ ꯇꯧꯏ ꯆꯥꯒꯤ ꯈꯨꯖꯤꯗꯁꯨ ꯆꯦꯟꯖ ꯇꯧꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗ ꯚꯦꯂꯦꯟꯁꯦ ꯌꯥꯝ ꯉꯥꯎꯖꯔꯛꯈꯤꯕ ꯚꯦꯂꯦꯟ ꯀꯩꯅꯣ ꯇꯧꯕꯁꯦ ꯚꯤꯂꯦꯟ ꯚꯦꯂꯦꯟꯗꯤ ꯀꯥꯔꯦꯛꯇꯔꯁꯦ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜꯅꯦꯕ ꯚꯦꯂꯦꯟꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯂꯥꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃꯅꯦꯕ ꯚꯦꯂꯦꯟꯁꯦ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯑꯩ ꯑꯔꯥꯏꯕꯒꯤꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯦꯔꯦꯛꯇꯔꯁꯦ ꯂꯣꯏꯅꯃꯛ ꯂꯨꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣꯃꯤꯛꯁꯤ ꯈ꯭ꯋꯥꯏ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯃꯌꯥꯝꯕꯨ ꯅꯣꯛꯍꯟꯕ ꯇꯤꯀꯤ ꯍꯣꯠꯄꯁꯤꯅ ꯈꯔ ꯍꯦꯟꯅ ꯍꯣꯏ ꯍꯣꯏ ꯂꯨꯕ ꯑꯗꯒꯤ ꯍꯤꯔꯣꯁꯤꯅ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯂꯥꯏꯊꯔꯛꯄ ꯑꯗꯨꯒ ꯚꯤꯂꯦꯟꯒꯤ ꯔꯣꯜꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯅ ꯈꯟꯖꯕꯗꯨꯅꯦꯕ ꯍꯣꯏ ꯚꯦꯂꯦꯟꯒꯤꯁꯤꯗꯤ ꯑꯩꯗꯤ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜꯅꯤ ꯃꯥꯗꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗꯗꯤ ꯀꯩꯅꯣ ꯀꯔꯤꯝ ꯂꯩꯇ꯭ꯔꯤ ꯑꯩ ꯃꯣꯠꯇꯗꯤ ꯍꯥꯏꯗꯤ ꯀꯨꯝꯅꯔꯤꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯡꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗ ꯚꯦꯂꯦꯟꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯀꯦꯔꯦꯛꯇꯔꯅꯦ ꯑꯩ ꯚꯤꯂꯦꯟꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯔꯣꯜ ꯁꯥꯈꯤꯕ ꯂꯤꯂꯥꯁꯤꯡꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯗ ꯚꯦꯂꯦꯟꯒꯤ ꯚꯦꯂꯦꯟ ꯅꯠꯇꯦ ꯂꯥꯁꯇ ꯑꯗꯨꯝ ꯀꯩꯅꯣꯕꯨꯗꯤ ꯑꯣꯏ ꯑꯗ ꯍꯥꯏꯗꯤ ꯑꯩꯅ ꯋꯥꯈꯜ ꯐꯠꯇꯅ ꯈꯜꯂꯨꯕ ꯃꯌꯥꯝꯁꯤꯡꯗꯣ ꯇꯧꯔꯒ ꯍꯟꯗꯛꯀꯤ ꯃꯣꯅꯥꯂꯤꯁꯥꯗꯁꯨ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯍꯥꯏꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯅ ꯃꯥꯁꯤ ꯌꯥꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯌꯥꯝ ꯀꯟꯅ ꯃꯇꯦꯡ ꯍꯣꯠꯅꯕꯤꯔꯒ ꯄꯥꯡꯕꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯃꯥꯁꯦ ꯄꯨꯂꯤꯁ ꯍꯨꯟꯇꯣꯛꯄꯤꯔꯛꯄ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯥꯅ ꯀꯥꯎꯊꯣꯛꯑꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯁꯨꯝ ꯃꯌꯥꯝ ꯑꯆꯧꯕ ꯄꯨꯈ꯭ꯔꯤꯗ ꯇꯤꯜꯂꯨꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯟꯅꯗꯤ ꯑꯄꯤꯛꯄꯗꯨꯗ ꯑꯗꯨꯝ ꯑꯄꯤꯛꯄꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯁꯦꯝꯕꯤꯔ ꯃꯇꯨꯡꯁꯤꯗ ꯅꯨꯄꯤꯁꯤ ꯂꯪꯊꯣꯛꯑꯝꯗꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯦꯔꯦꯛꯇꯔ ꯂꯨꯖ ꯑꯣꯏꯕ ꯅꯨꯄꯤꯒ ꯄꯨꯟꯕ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯄ ꯑꯗꯩꯗꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯗ ꯑꯗ ꯀꯦꯔꯦꯛꯇꯔ ꯑꯗꯩꯗꯤ ꯆꯥꯒꯤ ꯈꯨꯖꯤ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯥꯏ ꯇ꯭ꯔꯥꯏꯕ ꯑꯃꯈꯛꯇꯪ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯈꯛ ꯁꯥꯏ ꯑꯗꯨꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯒꯤ ꯑꯇꯩꯈꯩꯗꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯀꯦꯔꯦꯛꯇꯔꯁꯦ ꯆꯦꯟꯖ ꯀꯩ ꯍꯥꯏꯅꯤ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯍꯥꯏꯔꯤꯕ ꯂꯤꯂꯥꯗꯨꯗꯁꯨ ꯍꯧꯖꯤꯛꯐꯥꯎꯗ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯊꯣꯛꯏ ꯍꯣꯏ ꯍꯥꯏꯗꯤ ꯍꯣꯏ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯐ꯭ꯔꯁꯀꯤꯡ ꯇꯧꯕꯩ ꯃꯇꯥꯡꯗꯣ ꯐ꯭ꯔꯤꯁꯀꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯇꯧꯕꯩ ꯃꯇꯥꯡꯗꯣ ꯑꯦꯁ ꯑꯦꯝ ꯑꯦꯁꯀꯤꯗꯣ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯨ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯊꯝꯕꯤꯔꯒꯗꯤ ꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯅꯤ ꯅꯤꯡꯁꯤꯡꯕ ꯂꯩꯕ꯭ꯔꯥ ꯗꯥꯏꯂꯣꯛꯀꯗꯣ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯣꯖꯥ ꯒꯤꯠꯅ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡ ꯑꯃꯗ ꯆꯦꯛ ꯇꯧꯕꯩ ꯃꯇꯥꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯁꯟꯇꯣꯁ ꯁꯟꯇꯣꯁꯀ ꯇꯧꯔꯒ ꯂꯩꯕ ꯃꯇꯥꯡꯗꯣ ꯗꯥꯏꯂꯣꯛꯀ ꯅꯤꯡꯁꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯊꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨ ꯀꯨꯏ ꯀꯥꯎ ꯁꯟꯇꯣꯁ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅꯤ ꯂꯩꯔꯒꯗꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯏꯊꯟꯗ ꯇꯧꯕꯗꯨꯗ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯀꯧꯕ ꯑꯦꯁ ꯑꯦꯝ ꯑꯦꯁ ꯑꯗꯤ ꯁꯂꯥꯏ ꯃꯥꯏꯕꯝꯁꯤꯡ ꯀꯥꯏ ꯍꯥꯏ ꯑꯗꯨꯐꯥꯎꯗꯤ ꯅꯤꯡꯁꯤꯡꯉꯤ ꯁꯂꯥꯏ ꯃꯌꯨꯝꯁꯤꯡꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯦꯁ ꯑꯦꯝ ꯑꯦꯁꯗ ꯑꯗꯨꯗ ꯀꯩꯅꯣꯗ ꯗꯤ ꯗꯤꯜꯂꯤ ꯗꯤꯌꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯇ꯭ꯔꯦꯅꯤꯡ ꯀꯦꯝ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯇꯥꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯉꯦ ꯍꯥꯏꯗꯤ ꯚ꯭ꯌꯨꯌꯔꯁꯤ ꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯇꯒ ꯑꯗꯨꯝ ꯌꯦꯡꯕ ꯍꯣꯏ ꯃꯗꯨꯒꯤ ꯍꯣꯏ ꯃꯇꯥꯡꯗꯣ ꯑꯗꯨꯃꯛꯄꯨ ꯀꯥꯎꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯟꯖꯔ ꯂꯥꯛꯄꯅꯤꯅ ꯀꯥꯎꯊꯣꯛꯇꯕꯅꯤ ꯄꯥꯁꯅꯤꯗꯅ ꯍꯥꯏꯗꯤ ꯄꯥꯁꯤꯡꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨ ꯑꯩꯅ ꯃꯇꯦꯛ ꯑꯗꯨꯝ ꯉꯥꯡꯕꯗꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯣꯏꯕ ꯍꯥꯏꯗꯤ ꯄꯥꯁꯤꯡ ꯑꯃꯁꯤꯅ ꯄꯥꯁꯤꯡ ꯊꯛ 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 ꯄꯤꯁꯜꯂꯛꯄ ꯀꯣꯑꯦꯛ ꯃꯇꯝꯗ ꯍꯣꯏ ꯇꯧꯃꯤꯟꯅꯕꯗꯣ ꯀꯣꯛꯑꯦꯛꯁꯦ ꯅꯨꯄꯥꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯕꯨ ꯑꯗꯨꯏ ꯅꯨꯡꯉꯥꯏ ꯉꯁꯤ ꯐꯥꯎꯗ ꯂꯤꯂꯥꯒꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯔꯦ ꯚꯤꯂꯦꯟꯒꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯌꯥꯝ ꯁꯥꯔꯦ ꯑꯗꯨꯕꯨ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯕꯗ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯨꯄꯤ ꯍꯤꯔꯣꯏꯟꯒꯤ ꯔꯣꯜ ꯂꯧꯕꯗ ꯍꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯆꯥꯅꯕ ꯀꯩꯅꯣꯁꯤ ꯀꯅꯥ ꯁꯨꯝ ꯆꯥꯅꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯐꯥꯎꯗ ꯂꯤꯂꯥꯒꯤ ꯈꯣꯡꯆꯠꯁꯤꯗꯀꯣ ꯑꯁꯤ ꯀꯅꯥ ꯑꯣꯏ ꯑꯗꯩ ꯏꯁꯥꯅ ꯍꯤꯔꯣ ꯑꯣꯏꯅ ꯀꯨꯝꯕ ꯍꯤꯔꯣꯏꯅꯤ ꯑꯣꯏꯅ ꯃꯥꯅ ꯄꯥꯔꯒꯗꯤ ꯍꯦꯟꯅ ꯑꯦꯛ ꯇꯧꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯒꯅꯤ ꯈꯜꯂꯤ ꯀꯅꯥꯅ ꯍꯦꯟꯅ ꯈꯟꯕ ꯌꯥꯏ ꯃꯁꯤꯒꯤꯁꯤ ꯂꯤꯂꯥꯒꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯄꯥꯔꯇꯤꯁꯤꯗ ꯍꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯨꯝꯁꯦ ꯃꯥꯒ ꯑꯩꯒ ꯑꯗꯨꯝ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯩꯗꯤ ꯍꯥꯟꯅ ꯑꯃꯨꯛ ꯃꯃꯥꯡꯗꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯤꯔꯥꯃꯣꯇꯤꯒ ꯑꯩꯈꯣꯏꯅꯤ ꯄꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯩꯗꯤ ꯍꯧꯖꯤꯛꯅ ꯄꯤꯁꯃꯦꯀꯔꯗ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯗꯨꯒꯤ ꯄꯣꯠꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝ ꯁꯨꯝ ꯊꯦꯡꯅꯔꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯥꯟꯅꯅꯕ ꯇꯧꯋꯤꯗꯤ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯒꯤ ꯍꯣꯏ ꯃꯇꯥꯡꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯤꯂꯥꯒꯤ ꯈꯣꯡꯆꯠꯁꯤꯗꯤ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯃꯇꯥꯡ ꯂꯥꯛꯄꯁꯦ ꯐꯤꯂꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯃꯥꯡꯗ ꯅꯪꯇꯅ ꯍꯦꯜꯂꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯤꯃꯣꯜ ꯐꯤꯕꯧꯒꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯇꯁꯦꯡꯅ ꯍꯦꯛꯇ ꯃꯦꯟ ꯑꯣꯏꯅ ꯀꯩꯅꯣ ꯀꯦꯔꯦꯛꯇꯔꯗꯨ ꯂꯧꯖꯗ꯭ꯔꯒꯁꯨ ꯄꯤꯔꯛꯏꯕ ꯄꯥꯔꯠ ꯈꯔꯗꯨꯗꯤ ꯌꯥꯝ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯏ ꯌꯦꯡꯕꯅꯤ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯖꯦꯛ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯐꯤꯂꯝꯗ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯕꯤꯁꯒꯨꯞꯇꯒꯤ ꯋꯥꯛꯁꯤꯡꯒꯤ ꯂꯦꯟ ꯑꯅ ꯐꯤꯂꯝ ꯑꯃꯈꯛ ꯂꯩꯔꯤ ꯑꯗꯨꯒꯤꯁꯦ ꯁꯨꯇꯤꯡ ꯁꯤꯟ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒꯗꯤ ꯄꯨꯊꯣꯔꯛꯀꯗꯧꯗꯤ ꯃꯥꯜꯂꯦ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯑꯗꯨ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯅ ꯍꯣꯏ ꯍꯣꯏ ꯌꯥꯎꯕꯤꯔꯤꯕ꯭ꯔꯥ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯐꯤꯂꯝꯁꯦ ꯕꯂꯥꯒ ꯑꯩꯒ ꯑꯗ ꯁꯤꯜꯍꯩꯕ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯁꯤꯜꯍꯩꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅꯦ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨ ꯃꯃꯤꯡ ꯑꯃꯨꯛꯇꯒ ꯃꯌꯥꯝꯗ ꯑꯃꯨꯛꯇ ꯊꯝꯕꯤꯔꯨ
ꯋꯥꯛꯁꯤꯡꯒꯤ ꯂꯦꯟ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯕꯤꯖꯒꯨꯞꯇꯒꯤ ꯁꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯪꯇꯅꯤ ꯍꯦꯜꯂꯤ ꯐꯤꯂꯝ 2005ꯇ ꯑꯣꯏꯔ ꯃꯥꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ 5-6 ꯃꯁꯤ ꯃꯇꯨꯡꯗ ꯐꯤꯂꯝꯁꯤ ꯈꯨꯠ ꯊꯦꯛꯄ ꯌꯥꯕ ꯐꯤꯂꯝꯁꯤꯡ ꯑꯗꯨꯝ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯔꯨꯟꯒꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯐꯤꯂꯝꯒꯤꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯦꯟꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯃꯊꯧ ꯇꯥꯕ ꯅꯠꯇꯕ ꯑꯗꯨꯒ ꯍꯥꯏꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂꯤ ꯑꯗꯨ ꯂꯤꯂꯥꯒꯤꯗꯤ ꯏꯁꯥꯅ ꯐꯨꯜ ꯑꯦꯛ ꯇꯧꯔꯒ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯐꯨꯜ ꯏꯁꯥꯒꯤ ꯏꯟꯁꯇꯤꯡꯛꯅ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯁꯥꯟꯅꯖꯕ ꯏꯁꯥꯅ ꯏ ꯇꯥꯈꯩ ꯇꯧꯕꯗꯨꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ ꯐꯤꯂꯝꯗꯗꯤ ꯉꯁꯥꯏ ꯗꯤꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯁ꯭ꯇꯣꯔꯤꯒꯤ ꯕꯦꯛꯕꯣꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕꯁꯨ ꯗꯔꯀꯥꯔ ꯂꯩꯇꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯃꯆꯜꯁꯤ ꯆꯪꯉꯤ ꯍꯥꯏꯗꯤ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯑꯥꯔꯇꯤꯁꯅ ꯁꯥꯟꯅꯖꯕꯅꯤꯅ ꯑꯗꯩ ꯁꯤꯅ ꯗꯥꯏꯔꯦꯛꯇꯔꯅꯅꯦꯕ ꯗꯥꯏꯔꯦꯛꯇꯔꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯦꯛꯇꯔ ꯑꯃ ꯄꯨꯊꯣꯛꯄ ꯀꯩꯁꯦ ꯌꯥꯝ ꯂꯥꯏꯌꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯐꯖꯅ ꯇꯧꯕꯤꯔꯕ ꯑꯗꯩꯗꯤ ꯃꯀꯣꯛ ꯐꯖꯅ ꯊꯥꯗꯕꯤꯔꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯅꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯗꯤ ꯍꯟꯕ ꯌꯥꯗꯦꯗꯅ ꯑꯗ ꯐꯤꯂꯝꯗꯗꯤ 50-60 ꯍꯜꯂꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯁꯣꯏꯒꯤ ꯇꯥꯔꯁꯨ ꯑꯗꯨꯝ ꯍꯟꯕ ꯌꯥꯏ ꯃꯌꯥꯝ ꯑꯃ ꯍꯟꯕ ꯌꯥꯏꯑꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯇꯧꯔ ꯃꯇꯨꯡꯁꯤꯗ ꯃꯌꯥꯝ ꯍꯜꯂ ꯃꯇꯨꯡꯁꯤꯗ ꯒꯨꯗ ꯍꯥꯏꯗꯤ ꯁꯤꯟꯗꯨꯒꯤ ꯒꯨꯗ ꯁꯤꯟ ꯑꯃꯈꯛꯇꯪ ꯈꯔ ꯂꯣꯏꯔꯦꯕ ꯑꯗꯨ ꯇꯧꯔꯒꯏꯗꯤꯠ ꯇꯧꯔꯅꯤ ꯑꯗꯩ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯗꯤ ꯏꯖꯤꯂꯤ ꯇꯧꯕ ꯌꯥꯕꯒꯤ ꯃꯇꯥꯡ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯗꯨ ꯈꯛꯇ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯀꯦꯃꯦꯔꯥꯕꯨ ꯑꯣꯏꯔꯣ ꯀ꯭ꯔꯨ ꯑꯗꯨꯒ ꯃꯦꯝꯕꯔꯁꯤꯡꯗꯣ ꯀ꯭ꯔꯤꯌꯨ ꯃꯦꯝꯕꯔꯁꯤꯡꯗꯤ ꯀ꯭ꯔꯦꯗꯤꯠꯁꯤꯅ ꯍꯦꯟꯅ ꯃꯥꯅꯤ ꯃꯗꯨꯒꯤ ꯊꯧꯗꯥꯡꯗꯨꯅ ꯍꯦꯟꯅ ꯆꯥꯎꯁꯜꯂꯛꯄ ꯑꯗꯨꯅ ꯑꯦꯛꯇꯔ ꯑꯦꯛ ꯇꯧꯔꯤꯕꯁꯤꯡꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯗꯤ ꯌꯥꯝ ꯂꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯦꯅꯤꯋꯦ ꯃꯗꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯃꯊꯪ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯀꯦꯔꯦꯛꯇꯔ ꯑꯃ ꯂꯥꯛꯈꯤꯅꯤꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯗꯥꯏꯐꯥꯎꯗ ꯃꯈꯥ ꯇꯥꯅ ꯀꯗꯥꯏꯐꯥꯎꯗ ꯀꯩꯅꯣ ꯀ꯭ꯔꯦꯗꯤꯠ ꯇꯧꯕ ꯉꯝꯈꯤꯅꯤꯅ ꯈꯟꯕꯤꯔꯤ ꯍꯧꯖꯤꯛꯁꯤ ꯍꯦꯛ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯉꯩ ꯑꯗꯨꯝ ꯇꯧꯈꯤꯒꯗꯧꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯊꯪ ꯁ꯭ꯇꯦꯖꯁꯤ ꯅꯨꯄꯤ ꯁꯥꯕꯤꯒꯤ ꯔꯣꯜꯗꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯍꯥꯏꯕꯒꯤ ꯈꯣꯡꯆꯠꯁꯨ ꯌꯥꯝ ꯇꯦꯜꯂꯤ ꯍꯥꯏꯅꯕꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯅꯨꯄꯥ ꯀꯦꯔꯦꯛꯇꯔ ꯍꯦꯔꯣꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯚꯦꯇꯔꯤꯌꯥꯟ ꯑꯦꯛꯇꯔꯁꯤꯡꯁꯨ ꯑꯗꯨꯝ ꯍꯤꯔꯣꯒꯤ ꯔꯣꯜꯐꯥꯎ ꯑꯗꯨꯝ ꯀꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯁꯤ ꯃꯇꯥꯡꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯄꯤꯁ ꯃꯦꯀꯔꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯟꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯄꯤꯁ ꯃꯦꯀꯔꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗ ꯑꯩ ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯅ ꯅꯨꯡꯁꯤꯕꯤꯔꯤꯈꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯗꯗꯤ ꯄꯕ꯭ꯂꯤꯛꯅ ꯌꯥꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯀꯥꯎꯊꯣꯔꯛꯑꯦꯕ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯈꯩ ꯑꯩ ꯄꯕ꯭ꯂꯤꯛꯀꯤ ꯑꯗꯨꯝ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯤ ꯄꯕ꯭ꯂꯤꯛꯅ ꯅꯨꯡꯁꯤꯕꯤꯔꯤꯉꯩ ꯑꯗꯨꯝ ꯑꯩ ꯁ꯭ꯇꯦꯖꯇ ꯊꯣꯛꯆꯈꯤꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯂꯤꯂꯥꯒꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠꯁꯤꯗ ꯑꯋꯥꯕ ꯃꯤꯀꯨꯞ ꯃꯌꯥꯝꯁꯨ ꯊꯦꯡꯅꯔꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯄꯗꯕꯨ ꯑꯣꯏꯔꯣ ꯇꯝꯕꯗꯕꯨ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯃꯤꯀꯨꯞꯁꯤꯡ ꯀꯔꯤ ꯂꯩꯒ ꯃꯤꯀꯨꯞꯁꯦ ꯑꯁ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯋꯥꯕꯁꯦ ꯂꯤꯂꯥ 3 ꯆꯠꯂꯨꯔꯀꯥꯟꯗ ꯍꯜꯂꯛꯑꯒ ꯑꯁꯣꯝ ꯀꯩꯅꯣꯔꯣꯝꯗꯅꯦ ꯑꯩꯈꯣꯏ ꯁꯤꯅꯥꯝꯂꯣꯝꯗ ꯁꯤꯅꯥꯝ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝ ꯆꯤꯡꯂꯣꯝꯗ ꯐꯥꯎꯕ ꯌꯥꯕ ꯂꯝꯕꯦꯟꯁꯤꯗ ꯂꯤꯂꯥ ꯂꯣꯏꯕ ꯃꯇꯝꯁꯤꯗ ꯄꯨꯡ 2:30 ꯇꯥꯔꯦ 3 ꯃꯌꯥ ꯇꯥꯔꯦ ꯃꯦꯀꯞ ꯊꯥꯗꯣꯛꯄ ꯈꯣꯠꯄ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 5-10 ꯑꯣꯏꯔꯦ ꯑꯗꯩ ꯊꯧꯔꯀꯥꯟꯗ ꯒꯥꯔꯤꯁꯤ ꯄꯨꯊꯈꯤꯕꯅꯦꯕ ꯆꯥꯛꯁꯤꯅ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯂꯥꯝꯃꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯇꯤꯐꯤꯜꯁꯦ ꯄꯨꯔ ꯆꯠꯇꯣꯏꯅꯦꯕ ꯆꯥꯛꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯣꯁꯤꯗ ꯆꯥꯔꯣꯏ ꯅꯨꯡꯊꯤꯟꯁꯦ ꯑꯗꯩ ꯄꯨꯡ 6ꯀꯤ ꯁꯣꯁꯦ ꯁꯤ ꯃꯔꯛꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯆꯔꯥ ꯋꯥꯟꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏ ꯂꯣꯏ ꯇꯤꯐꯤꯜ ꯄꯨꯅꯔꯛꯀꯗꯣꯏꯅꯤ ꯐꯤ ꯆꯦꯐꯝ ꯇꯧꯔ ꯆꯥꯔꯅꯤ ꯑꯗꯒꯤ ꯁꯦꯀꯦꯟ ꯁꯣ ꯑꯃꯨꯛ ꯁꯥꯟꯅꯔꯅꯤ ꯊꯥꯔ ꯁꯣꯗꯨꯗ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯅꯤ ꯆꯥꯛ ꯃꯌꯥꯝꯁꯤꯡꯗꯣ ꯊꯥꯔ ꯁꯣ ꯁꯥꯟꯅꯔꯅꯤ ꯑꯗꯩꯗꯤ ꯕꯥꯏ ꯆꯥꯟꯁ ꯅꯨꯡꯁꯤꯕꯤꯗꯅ 4 ꯁꯣ ꯑꯗꯨꯝ ꯂꯧꯁꯟꯕꯁꯨ ꯌꯥꯎꯋꯦꯕ ꯁꯝꯇꯥꯏꯝꯁ ꯑꯗꯨ ꯇꯧ ꯀꯥꯟꯁꯤꯗ ꯅꯣꯡꯉꯥꯜꯂꯒꯁꯨ ꯂꯤꯂꯥ ꯆꯠꯇꯣꯏꯕ ꯒꯥꯔꯤ ꯄꯨꯊꯗꯅ ꯍꯦꯛꯇ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯑꯗꯨꯗ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯔꯕ ꯎꯄꯥꯏ ꯂꯩꯃꯟꯗꯅ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯄꯨꯡ 5:30 ꯇꯥꯕ ꯑꯗꯨꯗ ꯂꯥꯏꯒꯤꯅꯤ ꯀꯩꯅꯣꯅꯤ ꯍꯥꯏꯔꯒ ꯗꯨꯛ ꯑꯃꯈꯛ ꯀꯠꯊꯣꯛꯑꯦꯕ ꯑꯗꯨ ꯂꯥꯏꯐꯝꯅꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯐꯝꯁꯦ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯑꯃꯈꯛꯇꯅꯤ ꯑꯗꯨ ꯇꯧꯔꯒ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯗ ꯅꯣꯡꯉꯥꯜꯂꯒꯁꯨ ꯀꯔꯤꯃꯛ ꯇꯨꯝꯗꯕꯤꯗ ꯍꯦꯛ ꯌꯧꯕꯒ ꯆꯥꯛꯁꯦ ꯑꯃꯨꯛ ꯊꯣꯡꯉꯦ ꯆꯥꯛ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯂꯤꯂꯥ ꯑꯣꯐꯤꯁꯇ ꯊꯣꯡꯉꯒ ꯅꯠꯇꯦ ꯌꯨꯝꯗ ꯆꯠꯅꯗꯣꯏꯅꯤ ꯂꯣꯏꯅ ꯌꯨꯝꯗ ꯍꯜꯂꯒ ꯌꯨꯝ ꯍꯜꯂꯒ ꯄꯨꯡ 8:30 ꯇꯥꯔꯦ ꯏꯔꯨꯖꯊꯣꯛꯑꯅꯤ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯅꯤ ꯑꯗꯨ ꯇꯤꯐꯤꯜ ꯑꯃꯨꯛ ꯅꯝꯃꯅꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯔ ꯑꯃꯨꯛ ꯂꯤꯂꯥ ꯆꯠꯄ ꯑꯁ ꯃꯗꯨꯒꯤ ꯈꯨꯋꯥꯗꯨꯅꯦꯕ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯃꯌꯥꯝꯅꯗꯤ ꯂꯤꯂꯥ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯍꯦꯛ ꯂꯥꯛꯑꯒ ꯁ꯭ꯇꯦꯖꯇ ꯀꯥꯕꯗꯗꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯀ꯭ꯂꯦꯞ ꯃꯌꯥꯝ ꯑꯃ ꯌꯦꯡꯗꯣꯔꯤꯅꯤ ꯑꯗꯨ ꯃꯗꯨꯒꯤ ꯁ꯭ꯇꯦꯞꯇꯨ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯞ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯑꯗꯨ ꯋꯥꯏ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯗꯨ ꯄꯕ꯭ꯂꯤꯛꯅ ꯍꯥꯏꯗꯤ ꯂꯤꯂꯥ ꯁꯥꯟꯅꯈ꯭ꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯤꯠꯇꯨ ꯎꯏꯅꯤꯡ ꯇꯥꯔꯒꯁꯨ ꯄꯕ꯭ꯂꯤꯛꯀꯤ ꯀ꯭ꯂꯦꯞ ꯑꯃꯇꯪꯗ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯋꯥꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯌꯥꯝ ꯐꯈꯤ
ꯑꯗꯨꯃꯥꯏꯅ ꯂꯤꯂꯥ ꯃꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯐꯖꯩꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯨꯗ ꯂꯣꯏ ꯀꯥꯎꯕ ꯉꯝꯕꯗꯨꯅꯤ ꯑꯦꯛꯇꯔ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯤꯔꯣꯏ ꯂꯤꯂꯥꯔꯣꯏ ꯑꯃꯒꯤ ꯌꯥꯝ ꯑꯆꯧꯕ ꯃꯒꯨꯟꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯃꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯦꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯦꯛꯇꯔ ꯑꯗꯨꯒ ꯑꯦꯛꯇꯔꯗ ꯍꯔꯥꯎꯖꯕꯗꯣ ꯃꯗꯨ ꯁꯦꯇꯤꯁꯐꯦꯛꯁꯟ ꯐꯪꯕꯗꯨꯅ ꯃꯗꯨ ꯑꯦꯛꯇꯔ ꯑꯃꯒꯤ ꯑꯆꯧꯕ ꯃꯒꯨꯟꯅꯤ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯅꯝꯃꯒꯤ ꯃꯇꯥꯡꯁꯦ ꯏꯅꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯌꯥꯝꯅꯁꯨ ꯃꯇꯝꯗꯨꯗ ꯌꯥꯝꯅꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯅꯝꯃ ꯍꯥꯏꯔꯤ ꯅꯨꯄꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯗ ꯕꯦꯁ ꯇꯧꯔꯒ ꯂꯥꯛꯄꯅꯤꯅ ꯑꯗꯣ ꯏꯅꯝꯃꯒꯤ ꯃꯇꯥꯡꯁꯤ ꯂꯤꯂꯥꯁꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯇꯧꯔꯤꯕ ꯂꯤꯂꯥꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯂꯤꯂꯥꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯄꯨꯈꯠꯂꯛꯏꯕ ꯄꯣꯠꯁꯤ ꯀꯔꯝꯍꯥꯏꯅ ꯄꯨꯈꯠꯂꯛꯀꯦ ꯑꯗꯨꯒ ꯃꯁꯤ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯞꯁꯤꯅ ꯀꯅꯥꯒꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯒꯤꯁꯦ ꯏꯅꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯒꯤꯅꯤ ꯑꯗꯨꯒ ꯗꯤꯔꯦꯛꯁꯟ ꯄꯤꯕꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯥꯖꯦꯟ ꯄꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯅ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯐꯖꯅ ꯀꯦꯔꯦꯛꯇꯔꯁꯤ ꯏꯅꯝꯃ ꯍꯥꯏꯕ ꯀꯦꯔꯦꯛꯇꯔꯁꯤ ꯌꯥꯝꯅ ꯏꯔꯛꯑꯦ ꯑꯩ ꯁ꯭ꯀ꯭ꯔꯤꯞ ꯄꯥꯕ ꯉꯥꯎꯕꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ A to Z ꯑꯣꯏꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯕꯔꯅꯤꯡ ꯏꯁꯨꯗꯁꯨ ꯗꯤꯄꯦꯟ ꯇꯧꯕ ꯃꯌꯥꯝ ꯇꯧꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯍꯥꯏꯗꯤ ꯀꯝꯄꯦꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯑꯗꯨꯝ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯃ ꯊꯤꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯗꯨꯅꯤ ꯑꯩ ꯆꯥꯎꯔꯕ ꯀ꯭ꯔꯦꯗꯤꯠꯇꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩ ꯔꯥꯏꯇꯔ ꯀꯩꯅꯣꯗ ꯄꯤꯅꯤꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯒꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦꯕ ꯏꯅꯝꯃ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯑꯃꯈꯛꯇ ꯃꯥꯅ ꯏꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯗꯨꯒꯤ ꯊꯤꯝꯗꯨꯗ ꯑꯩꯅꯁꯨ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯗꯤ ꯀꯦꯔꯦꯛꯇꯔꯗꯨ ꯐꯨꯗꯣꯛꯑꯒ ꯁꯥꯟꯅꯕ ꯌꯥꯕ ꯀꯩꯅꯣ ꯑꯃꯈꯛꯇ ꯃꯐꯝ ꯑꯃꯈꯛꯇꯅꯦꯕ ꯏꯅꯝꯃ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯗꯨꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯤꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯕꯦꯁ ꯂꯥꯏꯟ ꯂꯩꯔꯤꯀꯣ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯔꯤ ꯃ꯭ꯌꯨꯖꯤꯛꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯊꯧ ꯑꯗꯨꯝ ꯇꯥꯔꯤ ꯑꯁ ꯃ꯭ꯌꯨꯖꯤꯛꯁꯤ ꯀꯝꯄꯜꯁꯔꯤꯅꯤ ꯃ꯭ꯌꯨꯖꯤꯛꯁꯨ ꯌꯥꯝ ꯍꯧꯖꯤꯛ ꯅꯍꯥꯟꯋꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯊꯥꯏꯅꯒꯤ ꯆꯠꯅꯔꯝꯕ ꯃꯥꯅꯦ ꯃ꯭ꯌꯨꯖꯤꯛꯇꯤ ꯃꯥꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯃꯣꯗꯔꯟ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛꯁꯨ ꯌꯥꯝ ꯂꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯂꯩꯔꯦ ꯀꯦꯔꯦꯛꯇꯔ ꯑꯗꯒꯤ ꯏꯁꯥꯒꯤ ꯃꯦꯀꯞꯁꯤꯁꯨ ꯏꯁꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯔꯤꯅꯤ ꯃꯥꯅꯦ ꯇꯧꯖꯔꯤꯅꯤ ꯐꯤꯂꯝꯒꯤꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯗꯨꯝ ꯇꯧꯕꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯂꯤꯂꯥꯒꯤ ꯃꯦꯀꯞ ꯇꯧꯕ ꯈꯣꯠꯄꯁꯤꯗ ꯏꯁꯥꯒꯤ ꯍꯩꯅꯗꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯤ ꯍꯩꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯆꯠꯂꯨꯕ ꯂꯩꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯃꯦꯀꯞꯁꯦ ꯑꯩ ꯂꯥꯏꯠ ꯃꯦꯀꯞ ꯍꯥꯏꯇꯥꯔꯦ ꯗꯣꯟ 2002 ꯇꯥꯔꯕ ꯃꯇꯨꯡꯗ 2003ꯗ ꯑꯩ ꯃꯦꯀꯞ ꯇ꯭ꯔꯦꯅꯤꯡ ꯀꯩꯅꯣ ꯗꯤꯄ꯭ꯂꯣꯃꯥ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯕ꯭ꯂꯨ ꯑꯣꯁꯤꯟ ꯑꯦꯀꯥꯗꯃꯤꯁꯤꯗ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯕ꯭ꯂꯨ ꯑꯣꯁꯤꯟ ꯑꯦꯀꯥꯗꯃꯤꯗ ꯑꯩ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯒ ꯃꯦꯀꯞꯀ ꯀꯝꯄ꯭ꯂꯤꯠ ꯑꯗꯨꯝ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡꯁꯨ ꯌꯥꯎꯁꯜꯂꯕꯅꯦꯕ ꯄꯨꯟꯅ ꯑꯅꯤꯃꯛ ꯄꯨꯟꯅ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯜꯂꯦ ꯆꯍꯤ ꯀꯩꯅꯣꯝꯗꯨꯗ ꯊꯥ ꯇꯔꯨꯛꯅꯤ ꯑꯗꯣ ꯑꯅꯤꯗꯣ ꯑꯃꯅ ꯑꯌꯨꯛꯇ ꯇꯧꯋꯦ ꯑꯃꯅ ꯅꯨꯡꯊꯤꯟ ꯇꯧꯋꯦ ꯁꯦꯝ ꯇꯥꯏꯃꯤꯡꯗ ꯑꯗꯨꯝ ꯁꯦꯝ ꯂꯣꯏꯁꯜꯂꯦ ꯇꯥꯏꯃꯤꯡꯗ ꯑꯌꯨꯛꯁꯤꯗ ꯑꯌꯨꯛꯇꯅ ꯃꯦꯀꯞ ꯇꯧꯋꯦ ꯃꯦꯀꯞ ꯇꯝꯃꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯅ ꯑꯃꯨꯛ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯁꯜꯂꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨ ꯄꯥꯝꯖꯔꯨꯕ ꯀꯧꯕꯅꯤꯅꯀꯣ ꯑꯗꯨꯗꯒꯤꯗꯤ ꯂꯤꯂꯥ ꯌꯥꯎꯕꯗꯩꯗꯤ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯀꯅꯥꯝ ꯍꯪꯗꯕꯤꯗ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯀꯦꯖꯔꯒ ꯂꯤꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯊꯣꯡ ꯍꯥꯏꯇꯥꯔꯦ ꯑꯁꯣꯛꯄꯒꯤ ꯃꯥꯏꯊꯣꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯦꯕ ꯌꯥꯎꯔꯤꯅꯤ ꯑꯗꯒꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯃꯦꯀꯞꯇꯣ ꯂꯣꯏ ꯍꯣꯏ ꯇꯝꯃꯕꯅꯤna ꯍꯣꯏ ꯌꯥꯝ ꯂꯥꯏꯅ ꯏꯖꯤꯂꯤ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯃꯔꯛꯁꯤꯗ ꯌꯥꯝ ꯇꯦꯟꯇꯛ ꯕ꯭ꯔꯦꯛ ꯑꯃ ꯑꯩꯈꯣꯏ ꯂꯧꯖꯔ ꯃꯇꯨꯡꯗ ꯑꯔꯨꯟꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯒꯦ ꯇꯦꯟꯇꯛ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯝꯖꯔꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃꯨꯛ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯎꯅꯖꯔꯤꯕꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃꯗꯤ ꯃꯃꯤ ꯀꯨꯝꯍꯩꯒꯤ ꯑꯐꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯔꯕ ꯁꯛꯍꯦꯜꯂꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯛꯍꯦꯜꯂꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇꯔ ꯑꯃꯈꯛꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯔꯨꯟ ꯌꯨꯝꯅꯥꯝ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯤꯂꯥꯒꯤ ꯐꯤꯂꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯣꯡꯆꯠ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯃꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯄ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯔꯨꯟꯒꯤ ꯀꯩꯅꯣꯁꯤ ꯂꯥꯏꯐꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯗ ꯃꯌꯥꯝꯁꯨ ꯄꯥꯝꯅꯔꯤꯕꯅꯤꯅ ꯂꯤꯂꯥꯗꯁꯨ ꯏꯁꯩ ꯑꯗꯨꯝ ꯁꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁꯇꯁꯨ ꯏꯁꯩ ꯑꯗꯨꯝ ꯁꯛꯄ ꯌꯥꯎꯏ ꯑꯗꯨꯕꯨ ꯉꯁꯤꯐꯥꯎꯗ ꯂꯤꯂꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯂꯥꯛꯄꯁꯤꯗ ꯏꯁꯩ ꯄꯥꯝꯖꯕ ꯏꯁꯩꯁꯨ ꯑꯗꯨꯝ ꯍꯦꯔꯣ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯁꯩꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨꯗ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯁꯩꯒꯁꯤ ꯂꯤꯂꯥꯒꯤ ꯃꯌꯥꯝꯁꯤꯡ ꯂꯤꯂꯥ 50ꯃꯨꯛꯀꯤ ꯃꯔꯛꯁꯤꯗ ꯍꯦꯟꯅ ꯄꯥꯝꯖꯕ ꯏꯁꯩ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯀꯔꯤ ꯀꯔꯤ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯌꯥꯎꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯅ ꯀꯨꯟꯇꯤꯒꯤ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗꯨꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯇꯧꯕ ꯃꯣꯏꯒꯤ ꯀꯨꯟꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯀꯨꯟꯇꯤ ꯁꯦꯔꯤꯁꯀꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯅ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯗꯥꯖꯤꯇꯦꯟꯅ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯒ ꯃꯊꯪ ꯃꯌꯥꯝ ꯇꯧꯈꯤ ꯑꯗꯨ ꯐꯖꯕ ꯏꯁꯩ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯂꯤꯂꯥ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯔꯨꯕꯅꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯈꯔ ꯑꯩꯈꯣꯏꯁꯨ ꯉꯥꯎꯖꯔꯨꯕ ꯎꯖꯔꯦ ꯑꯗꯨ ꯂꯤꯂꯥꯒꯤ ꯁ꯭ꯇꯦꯖꯇ ꯑꯩꯈꯣꯏ ꯏꯁꯩ ꯍꯧꯕꯗ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯕꯗꯣ ꯑꯗꯨꯅ ꯊꯣꯛꯑꯒ ꯁꯛꯄ ꯏꯁꯩꯁꯨ ꯎꯖꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯗꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯤ ꯏꯁꯩꯁꯤꯁꯨ ꯂꯥꯏꯐꯀꯤ ꯑꯗꯨꯒꯨꯝꯕ ꯃꯆꯜ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯄꯣꯛꯄꯤꯔꯕꯅꯤꯅ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯜꯇꯤ ꯐꯦꯁꯤꯌꯦꯜ ꯑꯣꯏꯕ ꯃꯇꯥꯡꯗꯣ
ꯊꯝꯕꯤꯌꯨ ꯃꯇꯦꯛ ꯈꯛꯇꯪ ꯂꯥꯟꯊꯣꯛꯆꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯉꯥꯎꯖꯔꯝꯕ ꯈꯣꯏꯃꯨꯅꯤ 이khâu 랑자와 낭기 농시 와칼다 아잉 농틸 아니다 ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯤꯂꯥꯗ ꯁꯛꯄꯗꯨꯒ ꯆꯞ ꯃꯥꯟꯅꯅꯁꯨ ꯑꯗꯨꯝ ꯁꯛꯄꯤꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯃꯇꯥꯡꯁꯦ ꯏꯁꯩꯁꯤ ꯑꯗꯨꯝ ꯄꯥꯝꯖꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯑꯣꯖꯥ ꯅꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯤ ꯇꯝꯕꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯝꯖꯔꯨꯕꯗꯨꯅ ꯁꯛꯄꯒꯤ ꯋꯥꯐꯝꯅ ꯄꯥꯝꯖꯔꯨꯕꯗꯨꯅ ꯁꯛꯄꯅꯦ ꯑꯗꯣ ꯑꯣꯖꯥ ꯀꯩꯅꯣꯅ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯑꯣꯀꯦꯟ ꯑꯃꯥꯛꯆꯝꯅ ꯈꯤꯇꯪ ꯈꯔꯒꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤ ꯍꯥꯏꯗꯤ ꯏꯁꯩꯒꯤ ꯇꯥꯟ ꯁꯤꯅꯤ ꯑꯗꯨꯗꯨ ꯈꯤꯇꯪ ꯀꯕꯛ ꯀꯕꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯞꯇꯥ ꯑꯃꯨꯛ ꯀꯩ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯇꯥꯛꯄꯗ ꯍꯦꯟꯅ ꯍꯩꯕ ꯑꯗꯨꯒꯨꯝꯂꯕ ꯃꯍꯩꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤꯅꯤ ꯄꯥꯝꯖꯔꯨꯕꯗꯨꯅ ꯁꯨꯝ ꯑꯗꯨꯕꯨ ꯁꯛꯏꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯌꯥꯝ ꯄꯥꯝꯅꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯌꯥꯝ ꯅꯧꯔꯤ ꯏꯁꯩꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯥꯈꯤꯕ ꯏꯁꯩꯗꯣ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯁꯤꯗ ꯌꯥꯝꯅ ꯅꯧꯕ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃꯁꯨ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯤꯂꯥꯒꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯨ ꯑꯗꯨꯝ ꯏꯁꯩꯁꯦ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯔꯕ ꯂꯤꯂꯥꯁꯦ ꯏꯁꯩꯁꯤꯁꯨ ꯕꯦꯛꯕꯣꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯏꯁꯥꯅ ꯁꯛꯆꯔꯨꯕ ꯄꯥꯝꯖꯔꯨꯕꯁꯤꯡꯁꯤ ꯁꯦꯔꯤꯁꯇ ꯂꯩ ꯈꯔ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯈꯤꯇꯪ ꯊꯝꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯁꯣ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯤꯂꯥ ꯃꯔꯛꯇꯨꯗ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯍꯦꯛ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯁꯩ ꯑꯃꯈꯛ ꯗꯥꯖꯤꯇꯦꯟꯅ ꯁꯦꯝꯕꯤꯕ ꯏꯁꯩ ꯑꯃꯈꯛ ꯂꯩ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯂꯥꯟꯊꯣꯛꯆꯒꯦ ꯂꯤꯂꯥꯗꯨ ꯑꯩ ꯈꯪꯕꯗ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯕ꯭ꯔꯥ ꯅꯠꯇꯦ ꯀꯩꯅꯣ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯣꯖꯥ ꯃꯅꯥꯎꯕꯤ ꯑꯦꯝꯅ ꯏꯈꯤꯕ ꯌꯥꯝꯅ ꯀꯩꯅꯣ ꯁ꯭ꯇꯦꯟꯗꯔꯠ ꯌꯥꯝ ꯂꯩꯕ ꯂꯤꯂꯥ ꯑꯃꯈꯛꯇꯤ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯂꯥꯟꯊꯣꯛꯆꯒꯦ ꯇꯥꯁꯤ ꯃꯌꯥꯝꯗ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯊꯥꯗꯣꯛꯂꯔꯣꯏ ꯂꯦꯞꯂꯕꯗ ꯄꯥꯃꯦꯜꯒꯨꯝ ꯂꯦꯡꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯄꯟꯊꯨꯡ ꯌꯧꯅ ꯊꯥꯗꯣꯛꯂꯔꯣꯏ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯩꯅ ꯈꯔ ꯄꯥꯝꯖꯈꯤꯕ ꯏꯁꯩ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯝ ꯏꯁꯩꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗꯁꯨ ꯌꯥꯝ ꯐꯖ ꯐꯖꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯁꯛꯇꯒꯤ ꯑꯗꯨꯒ ꯊꯣꯛꯂꯛꯀꯗꯕ ꯁ꯭ꯇꯥꯏꯜ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯁꯪꯁꯪ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯖꯇꯒ ꯁꯛꯄꯗ ꯃꯌꯥꯝꯅꯒ ꯀ꯭ꯂꯦꯞ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯑꯦꯛꯇꯔ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯌꯥꯝ ꯑꯇꯥꯡꯕ ꯃꯒꯨꯟ ꯑꯃꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯣꯜ ꯂꯧꯕ ꯍꯩꯕ ꯑꯗꯨꯒ ꯏꯁꯩꯁꯨ ꯑꯃꯨꯛ ꯍꯩꯔꯝꯕꯁꯤ ꯌꯥꯝꯅ ꯏꯁꯩꯁꯤ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯠꯅꯔꯦꯀꯣ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯅꯠꯇ꯭ꯔꯁꯨ ꯅꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯇꯥꯔꯁꯨ ꯏꯁꯩꯕꯨ ꯄꯥꯝꯖꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯕ ꯉꯝꯕꯁꯤ ꯌꯥꯝꯅ ꯑꯇꯥꯡꯕ ꯑꯗꯨꯝ ꯑꯥꯔꯇꯤꯁꯁꯤꯡ ꯃꯔꯛꯇ ꯑꯇꯥꯡꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗ ꯐꯤꯂꯝꯒꯤ ꯏꯁꯩ ꯐꯖꯕꯁꯨ ꯉꯁꯥꯏ ꯅꯪꯇꯅ ꯍꯦꯜꯂꯤꯕ ꯏꯁꯩꯗꯣ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯔꯟꯕꯤꯔ ꯊꯧꯅꯥꯒ ꯗꯨꯋꯦꯠ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩꯅꯤ ꯃꯗꯨ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯕꯤꯔꯒꯅꯤ ꯈꯜꯂꯤ ꯃꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯈꯅꯥꯎꯒꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯃꯇꯦꯛ ꯈꯔ ꯂꯥꯟꯊꯣꯛꯆꯒꯦ ꯍꯧꯗ꯭ꯔꯒꯅ ꯍꯦꯟꯅ ꯂꯩꯇꯥꯗꯦ ꯎꯔꯒꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯄꯨꯗꯨꯅ ꯆꯠꯂꯤ ꯊꯃꯣꯏꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯊꯃꯣꯏꯅꯨꯡꯗ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯃꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯄꯥꯝꯅꯔꯤꯁꯤ ꯀꯔꯤꯅꯣꯗ ꯉꯁꯥꯏꯒꯤ ꯐꯤꯂꯝꯗ ꯂꯤꯂꯥꯗ ꯉꯥꯛꯇꯪ ꯊꯣꯛꯎꯕꯗꯨ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞ ꯑꯃ ꯍꯦꯛ ꯄꯨꯊꯣꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯏꯁꯩ ꯑꯃ ꯉꯪꯉꯒꯗꯤ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯕꯁꯨ ꯑꯗꯨꯝ ꯐꯪꯉꯤꯗꯅꯀꯣ ꯌꯨꯝꯗ ꯂꯩꯔꯁꯨ ꯉꯥꯏꯍꯥꯛ ꯋꯥꯅ ꯆꯠꯂꯨꯔꯒꯁꯨ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯕꯗ ꯑꯋꯥꯕ ꯀꯥꯎꯕꯗꯧꯅ ꯂꯤꯂꯥ ꯍꯧꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯆꯠꯅꯩ ꯂꯤꯂꯥ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯉꯩꯗꯗꯤ ꯂꯤꯂꯥꯒꯤ ꯁ꯭ꯇꯦꯖꯇꯒꯤ ꯂꯤꯂꯥꯒꯤ ꯏꯁꯩ ꯁꯛꯄ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯁꯛꯆꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯖꯤꯇꯦꯟ ꯍꯣꯏ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯩꯕꯨ ꯄꯥꯝꯖꯕ ꯑꯣꯖꯥ ꯒꯤꯠ ꯍꯣꯏ ꯑꯗꯒꯤ ꯏꯚꯟ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯁ꯭ꯇꯦꯖꯇ ꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯖꯕꯒꯤ ꯃꯍꯥꯎ ꯑꯃ ꯄꯤꯕꯗꯣ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯖꯕ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯖꯕꯒꯤ ꯀꯩꯅꯣꯝꯃ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯑꯅꯧꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯨꯡ ꯀꯣꯏꯅꯁꯨ ꯆꯠꯁꯅꯨ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯌꯥꯝꯅ ꯑꯆꯧꯕ ꯃꯍꯥꯎ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯤꯂꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯏꯁꯥꯃꯛꯇꯤ ꯑꯥꯏꯗꯤꯌꯦꯜ ꯑꯦꯋꯥꯔꯗꯁꯨ ꯐꯪꯕꯅꯤꯅ ꯃꯁꯤꯒꯤꯁꯤ ꯌꯥꯝꯅ ꯃꯌꯥꯝꯅ ꯁꯛꯈꯪꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅꯁꯨ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯍꯦꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯒꯤ ꯑꯁꯣꯁꯤꯌꯦꯁꯟ ꯑꯃ ꯍꯦꯛ
mayamna yam fazana peacemaker bu oiro aduga sana laiba bu oiro tongan ba dol mayam ma leibasida ai artist sing si munabagi kano makhak lakpase asigi sida kari haibiningi masigum masi kari haita karamba message piragati hena masi lagi sumang lai khongchase artist sing khongchase hena wakhalakani mayamda manipur imagi aduga prithvi gi laimaida karamba credit piba yabagi haibagi madana kari khanba lei masi isa isa yo khanda loimu leire na ai haijage haidi ngasi bokta aina peacemaker da yaujarakpa matamda ngasi bu hongjadri se haidi isa isa yo wakhal dane haidi tasena haiganda artist ama nauna semakpa matamda seme maje sakhang maikhang nare mina masad ego ma feel fawe haidi tasena haiganda as ai ji power of jani ko kaina ga khanjarakpa mikup to magi lekha ta तानबई मसा अमने आई सुमा हाइजनिंग अदा इगो ओइसि मतम मी खुदि मु लोइ लैदि लैदोइने अदु थामोइ नुंदा लै बाय मा पादा लै बाय लाक्तोइने मतंग मतंगि मतुंगि न फोंदोक पिदि फबको अदु नतबिदा मसा दो खितंग ब्राउनेस ओइरक पोट अमा अदुदगी थखा मसा खंगक्तबा हाइतारेने अदुदगी रेस्पेक्ट लेरक्तबदगी हाइदि हाइनिंग बेतगा हेता हाइजलकपा हाइदि senior artist amada kari haigani kaidongni khangdaba moi bu puthok pi mayam singduda haidi moi kitang masak khange gai tor kan sigubo mayam sing sidagi moine power bani gaina hairaga moina haibi ingadongni kaina ga haiba poromda la agadi ado maje mayam haidi punna organization lei mayam singdudagi ma ego feel torokpanina maje tinaba yar aroi adagi atopom du suwon adai atop du ego mayam ma leiram doine tawri potu bo ego sing berarti ego hem lakadoi hem lakdoine ba adudagi musu wakhan tinadraga atop dong hongdoine ba sini tasena haiganda aigi motadi sum aina ngasi bokto sumang la yaujorko matamda sengna mayam no budung sibidana ai so fain sigumba level am dabudi thambiri adubu aigi motadi aina ngasi bo hongjadri sidi tasena haikanda aingonda ego budi lei but adu itarasu matang matam matungina aina peacemaker dagi aina ngasi bo stand toroga leijari bo pose mayam no public na dum khange de sumang la council na ju khange state kala academy na ju khange aidi arun je sumaina stand leiba mini ko monda kaino leite haibe pot na kokta ngasi monom de any don khuni mung aingonda haiba ngamde kaino da peacemaker je aigi oina lei akhoi kharagi haitare akhoi santos wa sukning lengdaba pandum ho lei akhoi digital ho akhoi gi pedam chil datam pha adaidi akhoi kaino gitar khongi ba baya robot ho akhoi anga amani binoi romaji khal lei akhoi adi musician gi marak ta haitare ado yom mi mayam oi bak tokra matung sida haidi tarobin roi tamoyai moi yaurom ganda lila se ai public ta peacemaker se wane leiramine moje oi bak thugai ra mo chai chaina thugai ra mo ga boni ne ai ne santos ne pandum ne akhoi mari ji gaktang lehau ne ai challenge tawai ba wai kari gi damak ta moi alaman jing na akhoi bu hundok piram laga akhoi ne kai da bu naham oirga kari gi challenging tawro tawdagi ngamnaba sagatkani haiba tawni sineba ai acta challenge tawne pizza phau khri du dagi haidi khangjing lai mi ima ji leite haba yade haidi moi se phau rapani mai am taw oi thugai ramaga peacemaker je toro ai khara gaktani stand tawraga adi khangjing lai mi ima da anni jaraga thamoi sengna tawganda pizza je tong ngama da phau ngasagi kunti khongchasi mayam pullamaga phau mayam jalaga kaithara kada pizza sida anoma character khara khatani ba ariba khara khatani ba lerami ariba haibadi junior artist ariba haitare aduga atai di anoma senior artist sing ariba ngata la kanda pizza ji 100% pizza na film da ba musika kai phoi ni pizza gi dialogue to biu me pizza do yamna laira bagi character amdi sagi bani arunna hoi pizza gi se kaino da music chawri mai dawni machira khutang toroge ko haidi kuirabadi sum kaukhrebo adunane akhoi gi sanaton ge boni ge na toroga aina khwai nungsi jeba kaino se hoji gi pizza hai ba mi se aina yam lairaba adu mayam hena khangbiramani ai kaino du da character du da hai pizza yegdabadi mayam viewers pizza yegdabadi yaro no man film da boiro lila da boiro adu nauhona na badi mahaudom da pibiramo haibani adada aina challenge am khot tawgiba haitare boniga kainogana
ꯁꯅꯥꯇꯣꯟꯒꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯤꯁꯦ ꯕꯣꯅꯤꯅ ꯃꯥꯏ ꯃꯌꯨꯝꯗ ꯀꯧꯔꯒ ꯃꯥꯏ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯥ ꯊꯦꯡꯅꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯤꯖꯥ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯍꯦ ꯀꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄ ꯃꯄꯥꯗꯨꯅ ꯕꯣꯅꯤ ꯃꯄꯥꯗꯨꯅ ꯕꯣꯅꯤ ꯃꯄꯥꯅ ꯀꯧꯔꯛꯄꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯤꯖꯥꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤꯗ ꯑꯗꯨꯗ ꯏꯃꯨꯡꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔ ꯆꯦꯟꯁꯜꯂꯛꯑꯒ ꯀꯀꯥ ꯀꯩꯗꯧꯔꯒꯦ ꯈꯣꯠꯂꯦ ꯇꯧ ꯀꯥꯟꯗ ꯐꯥ ꯂꯥꯎꯅ ꯌꯦꯡꯊꯣꯛꯑꯀꯥꯟꯗ ꯃꯣꯏ ꯑꯅꯤꯁꯦ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯕꯣꯅꯤꯒ ꯁꯅꯥꯇꯣꯟꯒ ꯊꯣꯛꯂꯛꯑꯀꯥꯟꯗ ꯕꯣꯅꯤꯒ ꯄꯤꯖꯥꯒꯅꯤ ꯊꯣꯛꯂꯛꯏꯁꯦ ꯕꯣꯅꯤꯒ ꯄꯤꯖꯥꯒ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯊꯝꯃꯤꯕ ꯄꯣꯠꯇꯨꯗ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯕ ꯑꯩꯅ ꯆꯦꯂꯦꯟꯖ ꯑꯃꯈꯛ ꯇꯧꯈꯤꯕ ꯃꯇꯦꯛ ꯗꯥꯏꯂꯣग ꯃꯇꯦꯛ ꯀꯩꯅꯣꯅꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯌꯥꯝ ꯐꯖꯕ ꯗꯥꯖꯤꯇꯦꯟꯒꯤ ꯃꯁꯤꯔ ꯄꯨꯟꯁꯤ ꯑꯩꯒꯤ ꯃꯁꯤꯔ ꯅꯨꯡꯁꯤꯕꯅ ꯏꯁꯩ ꯑꯩꯈꯣꯏ ꯁꯛꯑꯦꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯤꯝꯁꯦ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛꯁꯤ ꯌꯥꯎꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯒ ꯂꯥꯛꯀꯗꯕ ꯀꯩꯅꯣꯗꯣ ꯐꯤꯂꯤꯡꯁꯇꯣ ꯃꯌꯥꯝꯗꯨꯅꯦꯕ ꯍꯥꯏꯗꯤ ꯄꯥꯡꯗꯕ ꯅꯪꯗꯤ ꯀꯞꯄꯨ ꯊꯃꯣꯏ ꯄꯦꯅꯥꯅ ꯑꯣ ꯃꯁꯤꯔ ꯄꯨꯟꯁꯤ ꯑꯩꯒꯤ ꯃꯁꯤꯔ ꯅꯨꯡꯁꯤꯕ ꯄꯥꯡꯗꯕ ꯅꯪꯗꯤ ꯀꯞꯄꯨ ꯄꯦꯅꯥ ꯁꯤꯗ ꯍꯦꯛꯇ ꯃ꯭ꯌꯨꯖꯤꯛꯁꯦ ꯍꯥꯏ ꯃ꯭ꯌꯨꯖꯤꯛꯁꯦ ꯗꯥꯖꯤꯇꯦꯟꯅ ꯊꯥꯔꯛꯄ ꯀꯥꯟꯗꯨꯗ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯃꯩꯁꯥꯛꯁꯦ ꯅꯪ ꯈꯛꯇꯅ ꯍꯦ ꯂꯥꯏꯔꯤꯛ ꯅꯪ ꯈꯛꯇꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯅꯪ ꯈꯛꯇꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯀꯣꯜꯂꯒ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯑꯗ ꯂꯥꯏꯔꯤꯛꯁꯦ ꯍꯥꯏꯒꯠꯇꯅ ꯄꯥꯔꯀꯥꯟꯗ ꯗꯤꯁꯤ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗꯨꯅꯦꯕ ꯗꯤꯁꯤ ꯑꯣꯏꯒꯤꯗꯣꯏꯅꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏ ꯂꯤꯂꯥꯗꯨꯒꯤ ꯄꯤꯖꯥꯒꯤ ꯈꯣꯡꯆꯠ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯨꯟ ꯏꯁꯥꯃꯛꯁꯨ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯔꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯐꯤꯜ ꯇꯧꯔꯒ ꯃꯤꯠꯇꯒꯤ ꯄꯤ ꯆꯤꯟꯊꯔꯒ ꯍꯧꯖꯤꯛꯀꯤ ꯂꯤꯂꯥꯒꯤ ꯑꯦꯛꯇꯨ ꯇꯧꯕꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯏꯛ ꯐꯥꯌꯔ ꯔꯥꯎꯟ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏ ꯃꯅꯨꯡ ꯍꯨꯅꯒꯤ ꯁꯔꯦꯟ ꯅꯥꯏꯁꯣꯁꯤ ꯃꯇꯦꯛ ꯌꯥꯝ ꯇꯦꯟꯕ ꯃꯇꯦꯛ ꯈꯔꯗꯅ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ ꯇꯧꯁꯤ ꯍꯧꯖꯔꯒꯦ ꯀꯨꯏꯛ ꯐꯥꯌꯔ ꯑꯩꯈꯣꯏꯒꯤ ꯔꯦꯄꯤꯗ ꯐꯥꯌꯔ ꯔꯥꯎꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯗꯗꯅ ꯗꯛ ꯗꯛ ꯍꯥꯏꯅꯕ ꯋꯥꯐꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ A to Z 26 ꯑꯜꯐꯥꯕꯦꯠ ꯂꯩꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯑꯜꯐꯥꯕꯦꯠꯁꯦ ꯀꯩꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩ ꯃꯤꯡ ꯑꯔꯨꯟ ꯑꯔꯨꯟ ꯀꯧꯕꯒꯤꯗꯃꯛꯇ ꯑꯜꯐꯥꯕꯦꯠ A ꯁꯤ ꯄꯥꯝꯕꯅꯤ ꯂꯩꯒꯤ ꯃꯔꯛꯇ ꯂꯩꯔꯥꯡꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯂꯩꯔꯥꯡꯅ ꯏꯄꯥꯝ ꯄꯥꯝꯃꯤ ꯔꯣꯁ ꯀꯔꯤꯒꯤꯅꯣ ꯃꯔꯝꯁꯦ ꯑꯉꯥꯡꯕ ꯑꯩꯗꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ ꯅꯨꯡꯁꯤꯕꯗ ꯔꯣꯁꯁꯤ ꯑꯉꯥꯡꯕꯁꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯖꯕꯅꯤ ꯔꯣꯁ ꯒꯨꯂꯥꯞꯇ ꯉꯥꯎꯖꯕꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯤ ꯁꯤꯡꯒꯜ ꯂꯥꯏꯐ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗ ꯁꯦꯟꯇꯦꯟꯁ ꯑꯍꯨꯝꯗꯪ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯒꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯈꯟꯕꯤꯕ ꯅꯨꯄꯤꯗꯨ ꯑꯩ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯏꯕ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯒ ꯋꯤꯠ ꯄꯦꯟ ꯑꯃ ꯈꯨꯠꯇ ꯇꯛ ꯂꯥꯎ ꯄꯥꯏꯕ ꯁꯤꯒꯨꯝꯕ ꯄꯦꯟ ꯑꯃ ꯇꯛ ꯂꯥꯎ ꯄꯥꯏꯕ ꯃꯇꯝꯗ ꯀꯔꯝꯕ ꯋꯥꯔꯗꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯏꯕ ꯋꯥꯔꯗ ꯑꯣꯏꯒꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯏꯒꯜꯂꯤꯀꯣ ꯁꯠ ꯁꯠ ꯏꯒꯜꯂꯤ ꯕꯣꯏ ꯑꯃ ꯀꯣꯂꯣꯝ ꯑꯃ ꯇꯛ ꯄꯥꯏ ꯀꯥꯟꯗ ꯏꯒꯜꯂꯤ ꯀꯔꯝꯕ ꯋꯥꯔꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯒꯜꯂꯤ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯁꯣꯏꯁꯦ AK ꯌꯨꯝꯅꯥꯝ ꯆꯥꯅ AK ꯌꯨꯝꯅꯥꯝ ꯆꯥꯁꯦ ꯑꯗ ꯃꯤꯁꯦ ꯈꯨꯠꯁꯥ 10 ꯄꯥꯜꯂꯤ ꯈꯨꯠꯁꯥ 10ꯁꯤꯗ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯈꯨꯠꯁꯥꯁꯦ ꯀꯔꯝꯕꯅꯣ ꯑꯔꯨꯟꯒꯤ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯛꯑꯣ ꯑꯗꯨꯒ ꯇꯥꯛꯄꯤꯌꯨꯗ ꯑꯗꯨ 10ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯈꯨꯠꯁꯥꯁꯦ ꯁꯤꯡꯒꯜ 10ꯁꯤ ꯃꯅꯨꯡꯗ ꯄꯥꯝꯖꯕ ꯈꯨꯠꯁꯥ ꯑꯃꯗꯤ ꯌꯥꯎꯔꯝꯒꯅꯤ ꯈꯜꯂꯤ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣꯕ ꯊꯝꯁꯦ ꯊꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯄꯣꯛꯂꯥꯎꯕꯤ ꯀꯦꯀꯨ ꯂꯣꯠꯄꯤ ꯈꯣꯡꯖꯣꯝꯕꯤ ꯑꯗꯨꯒ ꯑꯃꯥꯡꯕꯤ ꯁꯥꯟꯅꯕꯤ ꯃꯔꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯁꯥꯟꯅꯔꯛꯄꯁꯤ ꯀꯔꯝꯕꯅ ꯁꯥꯟꯅꯔꯛꯏ ꯀꯔꯝꯕꯅ ꯄꯣꯛꯂꯥꯎꯕꯤ ꯍꯥꯟꯅ ꯄꯣꯛꯂꯥꯎꯕꯤꯁꯦ ꯌꯥꯝ ꯁꯥꯟꯅꯕꯤꯔꯛꯄ꯭ꯔꯣ ꯄꯣꯛꯂꯥꯎꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯝꯕ꯭ꯔꯩ ꯀꯩꯅꯣ ꯃꯔꯨ ꯁꯝꯕ꯭ꯔꯩ ꯃꯔꯨꯗꯣ ꯑꯗꯨ ꯇꯧꯔ ꯇꯣꯛ ꯇꯣꯛ ꯇꯧꯔꯒ ꯀꯥꯞꯄꯗꯣ ꯑꯗꯨꯗ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝꯅ ꯄꯣꯛꯂꯥꯎꯕꯤ ꯁꯥꯟꯅꯔꯛꯑꯦꯕ ꯑꯇꯩ ꯑꯇꯩꯁꯨ ꯁꯥꯟꯅꯕꯤꯔꯛꯄꯅꯦ ꯑꯦ ꯆꯩꯇꯦꯛ ꯀꯣꯄꯤꯒ ꯌꯥꯝ ꯆꯩꯇꯦꯛ ꯁꯥꯟꯅꯔꯦ ꯀꯣꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯂꯥꯏꯐꯁꯤꯁꯨ ꯅꯤꯡꯁꯤꯡꯕꯗ ꯅꯨꯡꯉꯥꯏꯕꯅꯤ ꯑꯁꯦꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁ ꯏꯁꯤꯡ ꯏꯆꯥꯎ ꯂꯩꯔꯤ ꯌꯨꯍꯥꯔ ꯍꯥꯕ ꯂꯩꯔꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯑꯁꯨꯝ ꯃꯌꯥꯝ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁꯦ ꯑꯗꯨꯝꯗꯤ ꯀꯔꯤꯅꯣ ꯑꯁ ꯑꯥꯔꯠꯀ꯭ꯋꯦꯛꯁꯦ ꯌꯥꯝ ꯀꯤ ꯑꯥꯔꯠꯀ꯭ꯋꯦꯛꯁꯦ ꯌꯥꯝ ꯀꯤ ꯑꯥꯔꯠꯀ꯭ꯋꯦꯛꯀꯤ ꯑꯗꯨꯒ ꯀꯤꯕꯁꯨ ꯃꯌꯥꯝꯁꯨ ꯑꯥꯔꯠꯀ꯭ꯋꯦꯛꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯑꯥꯔꯠꯀ꯭ꯋꯦꯛꯅ ꯈ꯭ꯋꯥꯏ ꯀꯤ ꯍꯥꯏꯕꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯌꯥꯝ ꯅꯨꯡꯁꯤ ꯑꯥꯔꯠꯀ꯭ꯋꯦꯛꯁꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯣꯀꯦ ꯑꯗꯨꯒ ꯗ꯭ꯔꯤꯝ ꯖꯁ ꯗ꯭ꯔꯤꯝ ꯍꯥꯏꯗꯤ ꯐꯦꯟꯇꯥꯁꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯤ ꯃꯪꯅꯤꯀꯣ ꯗ꯭ꯔꯤꯝꯅꯤ ꯑꯗꯨꯒ ꯏꯁꯥꯁꯤ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯄ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯝ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯜꯂꯒ ꯆꯠꯀꯗꯕ ꯋꯥꯍꯩꯁꯦ ꯀꯔꯤ ꯑꯣꯏꯅꯤ
mi character ki makha pole adi mana ngau du gi magi thinking ang budi soi le rang isai sa ngau su lei sai sa ga di karam sai sakani khang de any ameta sai moi de aina sum ta jabada ai je keno sing je ahal man koi bazar da kethen yon ma mayam sing je khwai de hanu bi khalaga lei adu moi posai ga je de yelang kengoi su kong to ro ga ta pham le ramba nung si pun pun adum lo adu ma mayam to adu ga aina khwai de gi angau bi ma khak thengna gi bada kaino da ma khak thengna gi ma se koi lamsang lom da ma je lei gi dre hai em nung di noi te ada man ngawi khungau si pura berai khungau lila da phajana ngau ba aduga son ma jina ai chak cha de ai chak cha de ai chak cha de ai chak cha de ai chak chuk cha cha roi cha ro cha ro cha ro cha ro cha ro adumai thengna bada su amani aduga thengna da ba mayam su lakani tongan tongan sim chala bani na adu kaithela siti mayam se adu pu yam nung si ba hat loi badagi adung na ba mating pangbu ina to ba hai bado yam nung si bo hai bo pham ni aduga isagi happy da khwai pam jada happy se kaino oi da bang ma fati happy ti oi bra oi da bang isagi sometimes mu ngang mi oi ba ko ni na ko ado sai than da ne nungai jada ba feel di power ba ngang thu ra ko haidi ngang ding ngang ning da ba sequence da ya da ba hai tare ne mata na ya da na ngang thu ba oi da ba si yam nungai jade hai bani aduga hoji sai nongalam dai la ju khoi phone gi mata ma yawi ko adu hoji si sa gi facebook account su le gani instagram da ke le gani facebook gi ta law hang thok potam da karam ba character ga le ram ga di khwai lungai tak law na photo bu ro bo karam le ro di khwai lungai aina khai lungai je akhoi gi chaba thak pa je ai gi youtube ta gi yeng mu je ya ma ne moi chinese ki chaba adai di sum ai gi hobby je cooking khara adu pam jai ba aduna khau du kari thong ba thak puri mayam jing di yeng kan da ai khai nungai je je adu gi chaba gi ke ro mo insang haw mo le ro nungai je ba do oi cha di aina khai du pam je ba adu thong thak pa je ai ngau je ba hai ta okay adu yes adu le alarm clock ma isa gi manak tham ba alarm clock si karam ba timing da fit to thang mani nong da hom lak fit to da ni karam timing da fit to pung taruk ta morning gi adai di lunch hour pung amada ma adai nungdang gi pung 8:30 tara tumam dai okay hom thang mani ithau mayang marak da khwai di hena kare hai tare khwai di lu ba ithau ring khan ba ithau si kari ithau ai gi em object ta thabak tau bu do haidi ai gi future gi ram da aina tabak tau jaba do haidi ngam da ba di khang de adugum ba pot thau mayam ta dung ba target am to ki bu ne ba okay ayuk ki han ba mit pang ba da phamung ni ta law mit pang thorok ba han ba khoi mangalu ba hai tare kadam posak pura ga di akal jinga si nungai ni mangol oi ni ga khan ba posak ka lei bra kari oi lei kari oi ai pun si da khwai da gi ai lucky hai jaba tare tum he hogol ko matam da ne ek tum hogol ko matam da aina lafu je u ba lafu tharo lafu tharo ro di dum nungai jere adum phaju phai aduga lambi da chatpa matam da ne akhoi gi ason ba angau bi adai di natai cha da mi ure ba ai khwai lai ba phai ai moi da dum smai tore na ai gi ningjaba do ai thamoi da ningjaba je adu compulsory thung ne ba no mi tuma haidi mi na di natai cha da mayam ji uraga asum kaino oide mangon oide khote hai do ai di leite ba khwai da gi ai na hai lambi thok ba ai na gari thodor ko matam da haidi natai cha da ba haidi masa na hek hangoi ba sin ma haidi moina ga khullaga amor kai charam mayam sing do ai yeng ngak tang yeng ka da ai na khoiram ga chat pa se laibok yam phai ai yamna ai lucky tongan ba wakhalon amada leiba mayam su lei tongan wakhalon ni hena mai pak pasu adu ba sona na ora kan da isa da filter ga phaba mangol ne masa ma isa da khan ngami ba mangol su odi ba misaka ma tunga soina mai palakani haibagi asa su impact tv mai ke thamjari loinen loisala pasi dai tare ko ligla time ligla gi mai ke digi give hamper am ka khoi kudol tamjage si loksan biraga khoi ligla gi si give hamper sim loksan biraga si ma khoi ligla gi mai ke digi sathai nai so gi damta pj bani yam nungai se arun ga ngasi ga unaraga arun gi tongan tongan character multifaceted oiba character isai gi lila gi ad film gi aduga yung gi family gi sa gi position mayam da kudol tambi dam da arun bu hanana thagasari loisal lakpasi da haitare mayam da public da senior girls sing da aduga audience babok sing da pbi aba message si arun gi message andang thabira society si da ai gi wakhalon haijaba tare ai khoi punna nungsi chanana leiminaba amana amabu handana khanbi daba lairaba da henna tuhat piba tawbidaba aduga ason ana sing da thaujan pibi ba adu aina pamjai adu
ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯚ꯭ꯌꯨꯗꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯩꯁꯨ ꯌꯥꯎꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯕꯠ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯒ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯖꯩ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯕ ꯏꯔꯝꯗꯝ ꯑꯃ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯕꯨ ꯑꯩꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯏꯁꯥ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯔꯒ ꯑꯩꯒꯤ ꯑꯐꯕ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯐꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯔꯨꯟ ꯌꯨꯝꯅꯥꯝ ꯇꯨꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯦꯛꯇꯔ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯨꯡ ꯀꯣꯏꯅ ꯊꯧꯒꯜ ꯇꯧꯕ ꯉꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯏꯝꯄꯦꯛꯇꯤꯚ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯨꯡꯒꯤ ꯁꯥꯊꯔꯤ ꯅꯥꯏꯠ ꯁꯣꯁꯤ ꯃꯇꯥꯡ ꯑꯁꯤ ꯇꯦꯟꯖꯟꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ